ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯣꯐꯤꯁ ꯍꯜꯂꯛꯄꯗ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯣꯐꯤꯁ ꯍꯜꯂꯛꯄꯗ꯫ ꯃꯇꯝꯗꯣ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯗꯤꯅꯦꯁ ꯑꯌꯨꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯂꯣꯏꯁꯤꯜꯂꯝꯂꯕ ꯃꯇꯨꯡ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯅꯕꯒꯤꯗꯃꯛ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯗꯤꯅꯦꯁꯀꯤ ꯃꯃꯥ ꯂꯩꯍꯥꯎꯅ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯒꯗꯧꯔꯤꯕꯅꯤꯅꯦ ꯅꯪꯁꯦ꯫ ꯇꯧ ꯅꯨꯄꯤ ꯊꯤꯖꯤꯜꯂꯣ ꯍꯥꯏꯕꯗꯤ ꯌꯥꯗꯦ꯫ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃꯁꯨ ꯇꯧꯖꯔꯤꯕ ꯑꯗꯨꯗꯕꯨ ꯅꯪꯅ ꯅꯨꯄꯤ ꯊꯤꯌꯣ ꯍꯥꯏꯕꯁꯤꯕꯨ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯕ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯋꯥꯅꯤ? ꯏꯃꯥ, ꯅꯨꯄꯤ ꯊꯤꯕ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯇꯔꯥꯏꯕ ꯌꯥꯕ ꯅꯠꯇꯦꯅꯤ꯫ ꯑꯩꯅ ꯂꯧꯒꯗꯧꯔꯤꯕ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃ ꯃꯨꯟꯅ ꯊꯤꯗꯣꯛꯄ ꯆꯪꯉꯤꯅꯦ꯫ ꯑꯗꯨꯝꯅꯅꯦ ꯆꯤꯜꯍꯥꯎ ꯊꯤꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯆꯨꯛ ꯁꯥꯒꯗꯧꯔꯤꯕꯅꯤ꯫ ꯅꯄꯥꯕꯨꯡ ꯍꯥꯏꯔꯦ ꯂꯩꯈꯤꯗ꯭ꯔꯦ꯫ ꯌꯨꯝ ꯑꯁꯤꯗ ꯏꯇꯣꯝꯇꯅꯤ ꯂꯩꯍꯧꯔꯤꯕ꯫ ꯅꯪ ꯈꯔꯗꯤ ꯈꯟꯕ ꯐꯩꯀꯣ꯫ ꯑꯁ ꯏꯃꯥꯒꯤ ꯑꯩꯅ ꯀꯔꯤ ꯋꯥꯠꯍꯟꯒꯦ? ꯆꯥꯛ ꯍꯥꯏꯔ ꯑꯌꯨꯛꯀꯤ ꯅꯨꯡꯗꯥꯡꯒꯤ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯉꯤ꯫ ꯅꯠꯇꯦ, ꯏꯃꯥꯕꯨ ꯑꯩꯅ ꯀꯔꯤ ꯋꯥꯠꯍꯟꯒꯦꯕ? ꯑꯩꯉꯣꯟꯗ ꯋꯥꯠꯂꯤꯕ ꯍꯥꯏꯕꯁꯦ ꯏꯃꯧꯒ ꯏꯁꯨꯒ ꯈꯪꯉꯕ꯭ꯔꯣ? ꯑꯁ, ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯍꯟꯗꯛ ꯊꯥ ꯑꯃꯅꯤꯁꯤꯒꯤ ꯃꯅꯨꯡꯗꯅꯦ ꯏꯃꯧ ꯍꯦꯛ ꯄꯨꯁꯜꯂꯛꯇ꯭ꯔꯕ ꯏꯈꯨꯠ ꯆꯥꯕꯤ ꯏꯃꯧ ꯑꯃ ꯍꯥꯏꯅꯒꯗꯧꯔꯤꯕꯅꯤ꯫ ꯌꯥꯗꯦ ꯍꯥꯏꯕꯒ ꯌꯥꯔꯣꯏꯀꯣ꯫ ꯑꯁ ꯏꯃꯥ, ꯑꯩꯗꯤ ꯃꯗꯣ ꯀꯣꯟꯅ ꯈꯟꯅꯁꯤ꯫ ꯀꯣꯟꯅ ꯈꯟꯅꯕꯒ ꯌꯥꯔꯣꯏ ꯃꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯗꯤꯅꯦꯁꯀꯤ ꯃꯃꯥ ꯂꯩꯍꯥꯎꯗꯣ ꯃꯆꯥꯅꯨꯄꯥꯗ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯝꯂꯒ ꯊꯕꯛ ꯇꯧꯕ ꯆꯠꯈ꯭ꯔꯦ꯫ ꯗꯤꯅꯦꯁꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯁꯦ ꯃꯍꯥꯛꯀꯤꯗꯤ ꯗꯟꯗꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯂꯩꯍꯥꯎꯅ ꯊꯣꯡꯂꯕꯁꯨ ꯌꯥꯕꯅꯤ, ꯑꯗꯨꯕు ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯂꯩꯍꯥꯎꯅ ꯂꯥꯛꯅꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯗꯤꯅꯦꯁꯇꯣ ꯆꯥꯛ ꯄꯔꯞ ꯊꯣꯡꯉꯛꯂꯤ꯫ ꯑꯣꯐꯤꯁ ꯆꯠꯄ ꯅꯪꯅꯕꯒꯤꯗꯃꯛ ꯆꯥꯛ ꯑꯗꯣ ꯊꯣꯡꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯆꯥꯛ ꯑꯗꯣ ꯊꯣꯡꯕ ꯊꯥꯛꯄ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕ ꯃꯇꯨꯡ ꯈꯔ ꯆꯥꯔꯕ ꯃꯇꯨꯡ ꯃꯃꯥꯗ ꯑꯣꯐꯤꯁ ꯆꯠꯄ ꯊꯦꯡꯂꯦ, ꯑꯣꯐꯤꯁ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯂꯩꯍꯥꯎꯅ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯊꯤꯔꯝꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯤꯅꯦꯁꯅ ꯍꯣꯏ ꯏꯃꯥ ꯊꯤꯔꯝꯂꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯍꯥꯎꯅ ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯅꯤ, ꯀꯔꯤꯒꯤ ꯊꯤꯗꯣꯛꯂꯝꯂꯤꯕꯅꯣ? ꯏꯪꯂꯒꯅꯤ, ꯆꯐꯨꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯝꯃꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯗꯤꯅꯦꯁꯅ ꯀꯔꯤꯁꯨ ꯏꯪꯉꯣꯏ, ꯑꯩꯅ ꯊꯣꯛꯄ ꯊꯅꯝꯂꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯏ꯫ ꯑꯗꯨꯕꯨ ꯂꯩꯍꯥꯎꯅ ꯌꯥꯗꯦ, ꯆꯥꯛ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯆꯐꯨꯗ ꯍꯟꯖꯤꯜꯂꯝꯃꯨ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯃꯥꯅ ꯇꯧꯔꯤꯕꯁꯦ ꯊꯑꯣꯏꯒꯤ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ꯫ ꯆꯥꯛ ꯊꯤꯗꯕ ꯅꯨꯃꯤꯠꯇꯅ ꯊꯤꯔꯝꯃꯣ ꯍꯦꯛ ꯍꯥꯏꯒꯅꯤ, ꯊꯤꯔꯝꯕ ꯅꯨꯃꯤꯠꯇꯅ ꯍꯟꯖꯤꯜꯂꯝꯃꯣ ꯍꯦꯛ ꯍꯥꯏꯒꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯍꯥꯎꯅ ꯗꯤꯅꯦꯁꯄꯨ ꯌꯨꯝ ꯄꯥꯜꯂꯨ ꯌꯥꯗꯦ, ꯃꯃꯧ ꯄꯨꯁꯜꯂꯛꯎ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯂꯥꯛꯅꯔꯤꯕꯅꯤ꯫ ꯗꯤꯅꯦꯁꯁꯨ ꯈꯪꯉꯤ, ꯑꯗꯨꯕꯨ ꯃꯃꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯃꯍꯥꯛ ꯉꯝꯃꯟꯅꯕ ꯑꯗꯨꯝ ꯏꯜꯂꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯀ ꯈꯪꯅꯖꯕ ꯅꯨꯄꯤ ꯑꯃ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯃꯍꯩ ꯇꯝꯗꯨꯅ ꯍꯧꯖꯤꯛꯁꯦ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯅꯈꯤꯁꯤ ꯍꯥꯏꯗꯨꯅ ꯉꯥꯏꯅꯔꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯣ ꯗꯤꯅꯦꯁꯅ ꯃꯃꯥ ꯂꯩꯍꯥꯎꯗ ꯍꯥꯏꯗꯣꯛꯄ ꯅꯠꯇꯦ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯗꯤꯅꯦꯁꯇꯣ ꯇꯟꯗꯦ ꯃꯥꯟꯗꯦ ꯏꯃꯨꯡ ꯑꯗꯨꯗ ꯄꯔꯞ ꯆꯪꯉꯛꯂꯒ ꯑꯣꯐꯤꯁꯀꯤ ꯗ꯭ꯔꯦꯁ ꯄꯨꯝꯅꯃꯛ ꯁꯦꯠꯆꯤꯟꯕ ꯂꯣꯏꯔꯕ ꯃꯥꯅ ꯆꯐꯨ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯆꯥꯛ ꯑꯗꯣ ꯍꯟꯖꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯆꯥꯛ ꯍꯟꯖꯤꯟꯕ ꯂꯣꯏꯔꯒ ꯑꯣꯐꯤꯁ ꯆꯠꯀꯦ ꯍꯦꯛ ꯇꯧꯕꯗ ꯃꯃꯥꯗꯣ ꯄꯔꯞ ꯆꯪꯁꯜꯂꯛꯂꯒ ꯑꯩꯅꯦ ꯆꯥꯛꯇꯣ ꯆꯥꯔꯒꯨꯝꯁꯤꯔ ꯇꯧꯕꯅꯤ꯫ ꯅꯅꯦ ꯍꯣꯏꯒꯤꯅꯦ ꯊꯕꯛ ꯑꯃ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ, ꯆꯥꯛꯇꯣ ꯆꯥꯛꯈꯣꯝꯃꯨꯛꯇ ꯆꯥꯈꯤꯒꯦ, ꯌꯥꯝꯅ ꯊꯤꯗꯣꯔꯛꯑꯅꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯗꯤꯅꯦꯁꯇꯣ ꯃꯈꯣꯏꯗꯧꯗꯣ ꯄ꯭ꯔꯣꯛ ꯆꯥꯛꯏ, ꯑꯗꯨꯕꯨ ꯋꯥ ꯀꯟꯅꯗꯤ ꯍꯥꯏꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯄꯨꯈꯝ ꯑꯃꯗ ꯃꯃꯥꯒꯤ ꯆꯥꯛ ꯑꯗꯣ ꯈꯔ ꯊꯤꯔꯝꯂꯒ ꯍꯟꯗꯛꯇꯤ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯅ ꯒꯝ ꯊꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯍꯥꯎꯅ ꯅꯣꯛꯇꯨꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ, ꯅꯨꯄꯤ ꯊꯤꯖꯤꯟꯒꯦꯗꯤ ꯍꯥꯏꯗꯦ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯗꯤꯅꯦꯁ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯄꯨꯗꯨꯅ ꯑꯁꯨꯃꯛ ꯑꯣꯐꯤꯁ ꯂꯣꯝꯗ ꯂꯥꯛꯂꯦ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯇꯥꯕ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯗꯤꯅꯦꯁ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕꯗꯣ ꯕꯥꯏꯛ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯣꯡ ꯆꯣꯠꯂꯒꯅꯤ ꯈꯟꯗꯨꯅ ꯉꯥꯏꯍꯥꯛꯁꯨ ꯂꯩꯊꯣꯛꯂꯤ꯫ ꯃꯇꯝꯗ ꯅꯨꯡꯊꯤꯜ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯛꯂꯤ, 4 ꯇꯥꯔꯛꯂꯕꯅꯤ꯫ ꯅꯣꯡ ꯃꯪꯕꯅꯔ ꯀꯔꯤꯅꯣ ꯌꯥꯝꯅꯁꯨ ꯏꯪꯉꯤ, ꯑꯗꯨꯒ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯂꯤ, ꯌꯥꯝꯅꯁꯨ ꯃꯝꯁꯤꯜꯂꯤ꯫ ꯅꯣꯡ ꯑꯗꯨꯁꯨ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ, ꯈꯥꯛꯄꯒ ꯂꯥꯎꯕꯒ ꯑꯗꯨꯃꯛ ꯍꯩꯊꯔꯤ꯫ ꯗꯤꯅꯦꯁ
mayumda karam kandabu chatkadoribano khanduna mahak office adugi content amata changsinduna cha thaktuna nong hangba ngaiduna leiri matam aduta canteen nupa aduna ibungo Dinesh karigumom tabu hangene tada kari oirabano kari sunnateda nahangna he chatliba nakhoigi yumdu adugi yaugadaba lambida lokol ama lei haye lokol dubu mayamna khara haini nokthi nongma matangda tamnai haribasibu ibungo karai dai no khura ai asuyam chalisi nomta tamadi kaino mina panghai hainaba oiramganida aina asuyam chalise nongka thengate tada asomna hairaga manakta leiriba chado yawma mathai masidagi ti hotel mapu aduna khangdra ibungo mi ase amana ama haini tawdro kari sunatabada aswaidana ama haini ngaikhune mina hainabada nangna chaliba lambi adugi hek nakanda phura ama lei haine hairiba phura adugi makhong aduta nupi macha khara jagoi saduna he thoi haini tada aduna karomdagi lamsilakliba wafamno ai aswam chalisi nongko thengati aduga thengnai haibasu tadira tada khangdra ibungo laik laisu haiba noi sinam khik mahele laitin thajadabase adubune hei thokti thokpodi ko aisu thengnaba yaukhrabani tadadi kamdong thengnariba era ngasi ngaranggi wari natre khara kuire noi na taimo hoi leisaringai ainaga yumkai pamdingai matamni aikhoi imanaba ahummu noigi na taimo hoigi lam aduda thaban chongba chatlei halakpadu numidangi pungama muk taramlagani pungdi thudona yengudre thabal loraga halakpanina kharadi dum thengnamani khalodana matam aduda mayamna hainariba phura makhong aduda aikhoi ahumsi yamna kina lai matam aduda di mafam adu yamna songi nakhoina hojik unariba lokol adu lowena leiramde chauraba pat ama wena leiramibani lamdo yamna kutlaga hojik pudi maikai mari pali loina question nakhraga phra mathang taunakre aduga lemhoriba sing aduna low unare lowda tunglakpa ising punamak phram da chithakibadagi low adu chaba yabagi wani natrabadi pukhi wena dom leigadoribani ayamana mafam aduda thanaba phausei tauthabina namba thani wari makha tarake aduna aikhoigi matam adudasu punglang ising leidibani maduda natana songbunasu mahani matamdudadi hauji oriba lambi sumana phabanati koilaga thabana tyariba adudagi di aikhoi ahumsi khongna sum lakpasida phura makhong aduda makhoi nupi macha khara si hekta amuk pham amuk lep tawduna leirambagi wanida matam aduda aikhoina khalei hais mayamna hainabadu chumledana haidana madudagi di aikhoi si mana tongnariba sendal singdu paikhatnari hairaga khudup thaduna chelarakpasi ada kamdauge bune tungdagi angang nupi macha singduna noktra tanarai wani ni bungo tada yari kaidorake lainabu noktra tanare aiba sibu thajaba yaba waryo adudi laiduna noktra tanaradi tada khoisu noktra dum sele ai haujik tabu wari du nungai be wari ne matamdu da di bungo kala kasinik tan humang biri kangdana chen bada mangam san bana tine mana ga thai da leiramba yumba mada chen salaga ai khoi bu phanam san na thilal leiduna do adu ngai khone tada na su haibiri tada khoi gi matam dagi su hauna phura adu leiram medana hairi phura adu bu leirak pa kyam kuirab jan ibungo yamna kuiraba janida phura adu gi manakta ngahan waida pat adu gi maramda mokhoi mioi yamna khana khiba jani misi mina su yamna yaukhraba janida aduna ne madugi leirak to mayamna ne lan sokna bi pal haidana lan sok pal haidana khojik su khangnari bani hojikti lan sok pan bo haidreda hoine adu tada matau karamna phura aduna laikhibano lam madugi ina kaira khunba nupa ama magi ju manai masan tawdana chatlaga lan sokna bajani magi lowdi phanayamna leiba chatnida pat aduda ma su mafam aduda sira male arudagi magi macha masu singna mafam aduda mana kanjaramba mafamni haibo khangnabagi phura adu katkibani hai phura adugi makhongdane chahi khudingi amuk toiba gari accident thokpani khangdi manungi kangu naron jingna hatoklaga hutombani khangdi mise adom sikhraba mafam adunaga khara sukpa mi kaya chana taba lambi oina ka tawre
ꯑꯣꯟꯊꯣꯛꯄ ꯐꯤꯕꯝꯅꯤꯗ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯇꯥꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯗꯤ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯑꯃꯠꯇ ꯇꯥꯟꯊꯣꯛꯇ꯭ꯔꯕ꯭ꯔꯣ ꯀꯗꯥꯏꯗꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯑꯇꯇꯥꯏꯃꯛꯀꯤ ꯅꯠꯇꯕꯅꯤꯅ ꯏꯕꯨꯡꯉꯣ ꯃꯤ ꯑꯃ ꯑꯣꯛꯅꯅꯤ ꯑꯣꯛꯅꯔꯤꯕ ꯃꯤꯗꯣ ꯐꯅꯅꯕ ꯂꯩꯋꯥ ꯇꯤꯟꯋꯥ ꯂꯥꯏꯊꯧ ꯇꯤꯟꯊꯧ ꯈꯔ ꯇꯧꯔꯒ ꯑꯗꯨꯝ ꯆꯠꯈꯤꯅꯤ ꯃꯗꯨꯗ ꯂꯩꯔꯤꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯗꯤ ꯀꯅꯥꯅ ꯂꯥꯛꯑꯒꯕꯨꯗꯤ ꯇꯥꯜꯂꯨꯔꯒꯅꯤ ꯍꯣꯏꯅꯦ ꯇꯥꯗ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯑꯗꯨ ꯇꯥꯗ ꯅꯣꯡꯁꯨ ꯈꯔ ꯄꯥꯊꯔꯛꯂꯦ ꯑꯩꯁꯨ ꯌꯨꯝꯂꯣꯝꯗ ꯍꯟꯅꯅꯕ ꯇꯧꯔꯒꯦ ꯆꯥꯒꯤ ꯄꯩꯁꯥꯗꯨ ꯁꯤꯗ ꯂꯩꯔꯦ ꯇꯥꯗ ꯍꯣꯏ ꯁꯤꯗ ꯄꯣꯔꯛꯑꯣꯅꯦ ꯏꯕꯨꯡꯉꯣ ꯍꯣꯇꯦꯜ ꯕꯣꯏꯒꯥꯗꯣ ꯅꯣꯡ ꯇꯥꯕꯁꯤꯗ ꯃꯅꯨꯡꯗ ꯋꯣꯡꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯍꯣꯇꯦꯜꯁꯤꯁꯨ ꯃꯤ ꯏꯆꯪ ꯆꯪꯉꯛꯇꯦ ꯌꯥꯅꯤ ꯇꯥꯗ ꯑꯩ ꯄꯤꯁꯟꯖꯔꯛꯀꯦ ꯑꯁꯨꯝꯅ ꯗꯤꯅꯦꯁ ꯑꯃꯗꯤ ꯀꯥꯟꯇꯤꯟ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯗꯤꯅꯦꯁꯇꯣ ꯃꯌꯨꯝ ꯂꯣꯝꯗ ꯍꯟꯅꯅꯕꯒꯤꯗꯃꯛ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯍꯜꯂꯛꯂꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯊꯣꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯇꯝꯗꯤ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯟꯈ꯭ꯔꯤ ꯄꯨꯡ 5 ꯇꯥꯁꯜꯂꯛꯂꯤ ꯑꯁꯣꯝꯅ ꯃꯌꯨꯝꯂꯣꯝꯗ ꯃꯍꯥꯛꯅ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯂꯝꯕꯤ ꯑꯗꯨꯗ ꯃꯤ ꯊꯣꯏꯗꯣꯛꯅ ꯆꯠꯇꯦ ꯅꯣꯡ ꯇꯥꯕ ꯑꯗꯨꯅ ꯇꯧꯔꯤ ꯃꯥꯜꯂꯤ ꯃꯤ ꯏꯇꯥꯛ ꯇꯥꯛꯏ ꯆꯠꯄꯕꯨꯗꯤ ꯆꯠꯂꯤ ꯂꯤꯄꯠ ꯑꯁꯣꯝꯅ ꯇꯧꯗꯨꯅ ꯗꯤꯅꯦꯁꯇꯣ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯣ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯍꯧꯖꯤꯛ ꯀꯥꯟꯇꯤꯟ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯣ ꯗꯤꯅꯦꯁ ꯃꯊꯪ ꯂꯣꯏꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯕꯨ ꯉꯥꯜꯂꯤꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯊꯣꯏꯅ ꯀꯤꯔꯕꯗꯤ ꯐꯥꯎꯔꯨꯗꯦ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯣ ꯑꯁꯨꯝ ꯊꯧꯔꯒ ꯂꯥꯛꯄꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯐꯨꯔꯥ ꯃꯅꯥꯛ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯐꯨꯔꯥ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯗꯤꯅꯦꯁꯅ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯗꯤꯅꯦꯁ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯝꯒ ꯃꯝꯁꯤꯜꯂꯛꯄꯅꯤ ꯅꯣꯡꯅꯒ ꯊꯤꯂꯤ ꯇꯥꯕꯅꯤ ꯁꯣꯏꯗ꯭ꯔꯦꯗꯅ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯗꯤꯅꯦꯁ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯣ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯀꯟꯅ ꯂꯩꯈꯠꯂꯒ ꯊꯧꯔꯛꯏ ꯑꯗꯨꯕꯨ ꯐꯨꯔꯥ ꯃꯅꯥꯛ ꯍꯦꯛ ꯌꯧꯔꯛꯄ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯒꯥꯔꯤ ꯑꯝꯇ ꯈꯥꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯈꯠꯇꯨꯅ ꯍꯦꯛ ꯈꯥꯝꯂꯛꯂꯤ ꯗꯤꯅꯦꯁ ꯈꯥꯝꯁꯤ ꯀꯔꯥꯏ ꯊꯧꯈꯤꯁꯤ ꯀꯔꯥꯏ ꯃꯍꯥꯛ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗꯒꯤꯅ ꯃꯀꯣꯛ ꯐꯥꯎꯕ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯟꯖꯩ ꯃꯈꯣꯡꯁꯤ ꯂꯩꯕꯥꯛꯀꯤ ꯇꯥꯏꯁꯦ ꯂꯥꯏꯗꯤ ꯅꯠꯇ꯭ꯔꯦ ꯈꯥꯝꯗꯨꯅꯕꯨ ꯌꯦꯡꯒꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯗꯤꯅꯦꯁꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯃꯤ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯒꯦ ꯏꯕꯦꯝꯃꯕꯣ ꯇꯥꯗ ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯌꯥꯎꯖꯒꯦ ꯅꯣꯡꯒ ꯇꯥꯕꯁꯤꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯗꯤꯅꯦꯁꯅ ꯏꯕꯦꯝꯃꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯀꯗꯥꯏ ꯌꯧꯅ ꯆꯠꯀꯗꯕꯅꯣ ꯑꯩꯗꯤ ꯁꯤꯗꯒꯤ ꯂꯥꯞꯇ꯭ꯔꯦ ꯑꯁꯤꯗ ꯂꯩꯔꯛ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯨꯗ ꯑꯗꯨꯝ ꯍꯥꯏꯖꯤꯟꯈ꯭ꯔꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯂꯩꯔꯛ ꯑꯗꯨꯗ ꯆꯪꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯗꯤꯅꯦꯁꯅ ꯂꯩꯔꯛ ꯑꯗꯨꯗ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯩ ꯂꯩꯔꯛ ꯑꯗꯨꯗ ꯆꯪꯂꯒ ꯅꯨꯄꯥ ꯑꯃ ꯍꯥꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯥꯏꯔꯛꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯗꯤꯅꯦꯁꯇꯣ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯑꯗꯨꯒ ꯀꯔꯤꯅꯣꯅꯦ ꯏꯕꯦꯝꯃꯅ ꯍꯥꯏꯔꯤꯗꯨꯕꯣ ꯃꯤꯕꯨ ꯍꯦꯛꯇ ꯍꯥꯠꯄ ꯌꯥꯕ꯭ꯔꯅꯦ ꯏꯕꯦꯝꯃ ꯌꯥꯔꯅꯤ ꯑꯩ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯒꯦ ꯏꯕꯦꯝꯃꯁꯨ ꯀꯅꯥꯅꯣ ꯑꯔꯥꯛꯄ ꯑꯝꯗ ꯍꯦꯛꯇ ꯍꯥꯏꯕꯤꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯀꯩ ꯅꯨꯄꯥꯅꯣ ꯁꯤꯕꯣ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯀꯥꯈꯠꯇꯨꯅ ꯅꯦꯛ ꯂꯥꯎꯅ ꯍꯦꯛ ꯐꯝꯃꯤ ꯗꯤꯅꯦꯁꯇꯣ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯒꯥꯔꯤ ꯑꯗꯣ ꯃꯌꯨꯝ ꯌꯧꯅꯕ ꯊꯧꯔꯒꯦ ꯈꯜꯂꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯗꯨ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯌꯥꯡꯅ ꯊꯧꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯂꯩꯔꯛ ꯍꯥꯏꯖꯤꯟꯐꯝ ꯑꯗꯣ ꯌꯧꯔꯛꯂꯤ ꯃꯍꯥꯛ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯤ ꯃꯌꯨꯝꯂꯣꯝꯗ ꯑꯁꯨꯝ ꯊꯧꯏ ꯃꯇꯝ ꯑꯗꯨꯗ ꯗꯤꯅꯦꯁꯀꯤ ꯃꯇꯨꯡꯗ ꯇꯣꯡꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯔꯦ ꯌꯧꯔꯦ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯂꯩꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯗꯤꯅꯦꯁꯇ ꯍꯥꯏꯔꯛꯏ ꯗꯤꯅꯦꯁ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯒꯥꯔꯤ ꯑꯗꯣ ꯈꯥꯝꯃꯤ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡꯗꯒꯤ ꯀꯨꯝꯊꯔꯒ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯊꯣꯡꯒꯥꯜ ꯑꯃꯗ ꯄ꯭ꯔꯞ ꯆꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯃꯤ ꯈꯔꯒꯤ ꯃꯃꯤꯡꯕꯨ ꯀꯟꯅ ꯀꯧꯏ ꯃꯁꯤꯗꯒꯤꯗꯤ ꯃꯤꯁꯤꯡ ꯑꯗꯨ ꯊꯣꯔꯛꯂꯒ ꯃꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯗꯤꯅꯦꯁꯅ ꯂꯥꯏꯗꯤ ꯅꯠꯇ꯭ꯔ ꯃꯥꯜꯂꯦ ꯌꯨꯝ ꯌꯧꯅꯕ ꯆꯠꯂꯧꯔꯒꯦ ꯑꯁꯣꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛꯁꯨ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯊꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯌꯧꯔꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯊꯦꯡꯅꯔꯛꯄꯁꯤꯡ ꯑꯗꯣ ꯃꯃꯥꯗ ꯇꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯀꯩꯗꯧꯕꯒꯤ ꯂꯝꯕꯤꯗ ꯊꯅꯝꯂꯤꯕꯅꯣ ꯌꯨꯝ ꯇꯥꯟꯅ ꯄꯣꯔꯛꯄ ꯌꯥꯗꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯗꯤꯅꯦꯁꯇ ꯉꯥꯡꯉꯛꯏ ꯃꯇꯝ ꯑꯗꯨ ꯗꯤꯅꯦꯁꯅ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ ꯃꯊꯣꯡ ꯆꯥꯕ ꯑꯝꯇ ꯉꯥꯡꯉꯣꯏꯗꯕꯅꯤ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤ ꯑꯁꯣꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗꯁꯨ ꯗꯤꯅꯦꯁ ꯃꯍꯧꯁꯥꯒꯨꯝ ꯃꯍꯥꯛ ꯑꯣꯐꯤꯁ ꯆꯠꯂꯝꯗꯥꯏꯗ ꯆꯥꯛ ꯏꯁꯤꯡ ꯄꯨꯝꯅꯃꯛ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯔꯝꯂꯒ ꯃꯃꯥꯒꯤ ꯊꯤꯗꯣꯛꯂꯝꯂꯒ ꯉꯁꯤꯗꯤ ꯑꯣꯐꯤꯁꯇ ꯄꯔꯞ ꯂꯥꯛꯏ ꯉꯁꯤꯗꯤ ꯑꯣꯐꯤꯁꯇ ꯑꯔꯨꯕ ꯃꯤꯇꯤꯡ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯗꯤꯅꯦꯁꯇꯣ ꯑꯣꯐꯤꯁ ꯌꯧꯔꯛꯇꯨꯅ ꯑꯣꯐꯤꯁ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯤ
ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯑꯆꯧꯕ ꯃꯤꯇꯤꯡ ꯑꯃꯁꯨ ꯇꯧꯔꯤ ꯃꯤꯇꯤꯡ ꯑꯗꯨꯗ ꯋꯥ ꯀꯌꯥ ꯑꯃꯁꯨ ꯈꯟꯅꯈꯤ ꯉꯁꯤꯗꯤ ꯗꯤꯅꯦꯁꯇꯣ ꯃꯌꯨꯝꯗ ꯄꯔꯞ ꯍꯟꯅꯤꯡꯕꯒꯨꯝꯕ ꯑꯃ ꯃꯁꯥꯗ ꯐꯥꯎꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯍꯥꯛ ꯈꯪꯗꯦ ꯌꯨꯝꯗ ꯑꯔꯨꯕ ꯊꯕꯛ ꯂꯩꯍꯧꯕꯁꯨ ꯅꯠꯇꯦ ꯗꯤꯅꯦꯁꯅ ꯃꯇꯣꯝꯇ ꯈꯟꯖꯩ ꯑꯁ ꯃꯤꯇꯤꯡꯁꯦ ꯄꯔꯞ ꯂꯣꯏꯔꯕꯗꯤ ꯐꯒꯗꯕꯅꯤ ꯌꯨꯝꯗ ꯌꯥꯝ ꯊꯨꯅ ꯆꯠꯅꯤꯡꯉꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯃꯤꯇꯤꯡ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯤ ꯃꯇꯝꯗꯨ ꯄꯨꯡ 5 ꯇꯥꯔꯦ ꯗꯤꯅꯦꯁꯇꯣ ꯋꯥꯏ ꯁꯪꯂꯦ ꯈꯜꯂꯗꯨꯅ ꯄꯔꯞ ꯆꯦ ꯆꯥꯡ ꯈꯔ ꯂꯣꯏꯁꯤꯜꯂꯒ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯍꯟꯅꯅꯕꯒꯤꯗꯃꯛ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯏ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯉꯁꯤꯗꯤ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯁꯨꯌꯥ ꯌꯥꯗꯦ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯌꯥꯔꯛꯇꯕꯗꯒꯤ ꯗꯤꯅꯦꯁꯅ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯔꯤꯕ ꯋꯥꯛꯁꯣꯞ ꯑꯃꯗ ꯒꯥꯔꯤ ꯑꯗꯣ ꯁꯦꯝꯅꯅꯕꯒꯤꯗꯃꯛ ꯏꯟꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯝꯅ ꯏꯟꯗꯨꯅ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯄꯨꯡ 5:30 ꯇꯥꯁꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯋꯥꯛꯁꯣꯞ ꯑꯗꯨꯗ ꯏꯟꯁꯤꯜꯂꯒ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯍꯜꯂꯤ ꯑꯗꯨꯝꯅ ꯆꯦꯛ ꯇꯧꯗꯨꯅ ꯒꯥꯔꯤ ꯁꯦꯝꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯗꯤꯅꯦꯁꯀꯤ ꯒꯥꯔꯤꯕꯨ ꯁꯦꯝꯂꯤꯕ ꯋꯥꯛꯁꯣꯞ ꯅꯨꯄꯥ ꯑꯗꯨꯅ ꯇꯥꯃꯣꯒꯤꯁꯤꯗꯤ ꯀꯔꯤꯝꯇꯕꯨ ꯑꯁꯣꯏꯕꯕꯨ ꯂꯩꯇꯦꯗ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯁꯦꯝꯂꯤ ꯗꯤꯅꯦꯁꯇꯣ ꯃꯊꯃꯣꯏꯗ ꯃꯇꯣꯝꯇ ꯈꯟꯖꯩ ꯀꯔꯤꯅꯣꯅꯦ ꯒꯥꯔꯤꯁꯤꯅ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯁ꯭ꯇꯥꯔꯠ ꯍꯧꯗ꯭ꯔꯤꯕꯁꯤꯕꯣ ꯑꯩꯕꯨ ꯌꯨꯝ ꯌꯧꯅꯅꯕ ꯂꯥꯏꯟ ꯒꯥꯔꯤꯗ ꯍꯥꯏꯗꯈ꯭ꯔꯁꯤꯔꯅꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯄꯨꯡ 6 ꯇꯥꯁꯟꯈ꯭ꯔꯦ ꯉꯔꯥꯡꯒꯤ ꯅꯣꯡꯍꯧꯗꯣ ꯉꯁꯤꯁꯨ ꯇꯧꯒꯗꯧꯔꯤ ꯃꯥꯜꯂꯤ ꯅꯣꯡ ꯃꯪꯕ ꯍꯧꯖꯤꯜꯂꯛꯂꯤ ꯗꯤꯅꯦꯁꯅ ꯈꯜꯂꯤ ꯅꯣꯡꯁꯨ ꯃꯪꯖꯤꯜꯂꯛꯂꯦꯅꯦ ꯀꯔꯤꯒꯨꯝꯕ ꯃꯁꯤꯅꯒ ꯇꯥꯔꯛꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯐꯔꯛ ꯇꯥꯒꯗꯧꯔꯤꯗ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯗꯤꯅꯦꯁꯀꯤ ꯒꯥꯔꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯌꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯗꯤꯅꯦꯁꯅ ꯌꯥꯔꯕ꯭ꯔꯥ ꯏꯕꯨꯡꯉꯣ ꯀꯗꯥꯏꯗ ꯁꯣꯏꯔꯝꯃꯦ ꯃꯇꯝ ꯑꯗꯨꯗ ꯋꯥꯛꯁꯣꯞ ꯅꯨꯄꯥ ꯑꯗꯨꯅ ꯇꯥꯃꯣ ꯌꯥꯝ ꯊꯥꯖꯗꯕ ꯃꯐꯝ ꯍꯥꯏꯕꯗꯨꯅꯤꯗ ꯑꯁꯤꯗ ꯊꯥꯎ ꯊꯦꯛꯆꯤꯜꯂꯒ ꯂꯩꯔꯝꯕ ꯑꯗꯨꯅꯅꯤ ꯊꯥꯎ ꯊꯦꯛꯆꯤꯜꯂꯒ ꯂꯩꯔꯝꯕ ꯍꯥꯏꯕ ꯍꯣꯏ ꯇꯥꯃꯣ ꯐꯔꯦ ꯌꯥꯔꯕꯅꯤꯅ ꯑꯩ ꯆꯠꯂꯒꯦꯅꯦ ꯀꯌꯥ ꯇꯥꯔꯦ ꯏꯕꯨꯡꯉꯣ ꯇꯥꯃꯣ ꯂꯨꯄꯥ 200ꯗꯪ ꯊꯝꯕꯤꯔꯝꯃꯣ ꯐꯔꯦ ꯑꯁꯨꯝꯅ ꯗꯤꯅꯦꯁꯅ ꯂꯨꯄꯥ 200 ꯄꯤꯔꯝꯂꯒ ꯒꯥꯔꯤ ꯑꯗꯣ ꯊꯧꯗꯣꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯗꯤꯅꯦꯁꯇꯣ ꯃꯌꯨꯝ ꯌꯧꯅꯕ ꯒꯥꯔꯤ ꯑꯗꯣ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯛꯏ ꯃꯍꯥꯛꯅ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯉꯍꯥꯟ ꯃꯈꯩ ꯃꯍꯥꯛꯅ ꯆꯠꯄꯗ ꯀꯤꯗꯕ ꯐꯨꯔꯥ ꯃꯈꯣꯡꯒꯤ ꯂꯝꯕꯤ ꯑꯗꯣ ꯉꯁꯤꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯕꯒꯨꯝ ꯇꯧꯔꯤ ꯃꯍꯥꯛꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯄꯨꯡ 7 ꯇꯥꯒꯗꯧꯔꯝꯂꯤ ꯃꯇꯝꯗ ꯗꯤꯅꯦꯁꯅ ꯀꯔꯤꯅꯣꯅꯦ ꯉꯁꯤꯗꯤ ꯄꯨꯡꯁꯤ ꯖꯔ ꯆꯠꯂꯤꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯣ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯐꯨꯔꯥ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨ ꯌꯧꯔꯛꯀꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯁ꯭ꯇꯥꯔꯠ ꯃꯨꯠꯊꯣꯛꯈ꯭ꯔꯤ ꯗꯤꯅꯦꯁꯅ ꯈꯜꯂꯤ ꯒꯥꯔꯤꯁꯦ ꯑꯃꯨꯛ ꯁ꯭ꯇꯥꯔꯠ ꯃꯨꯠꯈ꯭ꯔꯕ ꯉꯥꯏꯈꯣ ꯉꯁꯥꯏ ꯁꯨꯖꯤꯜꯂꯤꯗꯨꯕꯨ ꯑꯃꯨꯛ ꯁꯨꯖꯤꯜꯂꯤꯕ ꯖꯥꯠꯂꯅꯦ ꯑꯁꯨꯝꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯒ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇꯗꯤ ꯑꯁꯣꯏꯕ ꯌꯥꯎꯗꯦ ꯗꯤꯅꯦꯁ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯍꯧꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯗꯤꯅꯦꯁ ꯑꯁꯨꯝꯅ ꯇꯧꯕꯅꯗꯤ ꯀꯥꯟꯅꯔꯔꯣꯏ ꯌꯨꯝ ꯌꯧꯅꯕ ꯏꯜꯂꯒꯦ ꯈꯜꯂꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯑꯁꯨꯝ ꯏꯟꯗꯨꯅ ꯂꯥꯛꯏ ꯃꯍꯥꯛꯅ ꯑꯁꯨꯝ ꯒꯥꯔꯤ ꯑꯗꯣ ꯏꯟꯗꯨꯅ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7 ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯅꯣꯡꯁꯨ ꯊꯤꯂꯤ ꯇꯥꯕ ꯍꯧꯔꯛꯂꯤ ꯄꯨꯡꯃꯝ ꯃꯝꯁꯤꯟꯈ꯭ꯔꯦ ꯗꯤꯅꯦꯁ ꯉꯁꯤꯁꯤꯕꯨ ꯀꯔꯝ ꯊꯣꯛꯂꯒꯕ ꯈꯟꯗꯨꯅ ꯌꯥꯝꯅ ꯃꯤꯄꯥꯏꯖꯔꯛꯂꯤ ꯂꯝꯕꯤ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯆꯠꯄꯁꯨ ꯊꯦꯡꯅꯗꯦ ꯃꯁꯤꯗꯒꯤꯗꯤ ꯗꯤꯅꯦꯁꯅ ꯈꯜꯂꯤ ꯃꯁꯤꯒꯤ ꯂꯝꯕꯤꯁꯦ ꯍꯌꯦꯡꯉꯩꯗꯤ ꯆꯠꯂꯔꯣꯏ ꯑꯁꯣꯝꯒꯤ ꯂꯝꯕꯤꯗꯨ ꯈꯔ ꯀꯣꯏ ꯍꯥꯏꯗꯅ ꯑꯩꯅ ꯆꯠꯇꯕꯅꯤ ꯃꯁꯤꯒꯤ ꯑꯁꯝꯕ ꯂꯝꯕꯤꯁꯦ ꯃꯁꯤꯗ ꯍꯌꯦꯡꯉꯩ ꯆꯠꯂꯔꯣꯏꯗ ꯑꯁꯨꯝꯅ ꯃꯨꯔꯨꯡ ꯉꯥꯡꯗꯨꯅ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯑꯆꯧꯕ ꯕꯁ ꯑꯃ ꯊꯧꯗꯨꯅ ꯂꯥꯛꯏ ꯕꯁ ꯑꯃ ꯊꯧꯗꯨꯅ ꯂꯥꯛꯄ ꯑꯗꯨꯗ ꯂꯝꯕꯤ ꯑꯗꯣ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯗꯤꯅꯦꯁꯇꯣ ꯃꯇꯥꯏ ꯈꯔ ꯍꯟꯗꯣꯛꯂꯒ ꯒꯥꯔꯤ ꯑꯗꯣ ꯏꯜꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯕꯁ ꯑꯗꯣ ꯈꯥꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯕꯁ ꯑꯗꯨꯒꯤ ꯍꯦꯟꯗꯃꯦꯟ ꯑꯗꯨꯅ ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ ꯒꯥꯔꯤ ꯏꯜꯂꯒ ꯆꯠꯄꯤꯔꯤꯗꯨꯕꯣ ꯒꯥꯔꯤꯗꯨꯕꯨ ꯏꯟꯅꯅꯕ ꯂꯩꯔꯤꯕ꯭ꯔꯣ ꯇꯣꯡꯉꯒ ꯆꯠꯄꯤꯕ ꯌꯥꯗꯕ꯭ꯔꯣ ꯏꯕꯨꯡꯉꯣ ꯒꯥꯔꯤꯁꯦ ꯏꯅꯤꯡꯗꯅ ꯏꯟꯕ ꯅꯠꯇꯦ ꯑꯁꯨꯛ ꯂꯨꯝꯈ꯭ꯔꯕ KG 40-50 ꯆꯥꯝ ꯂꯨꯝꯕ ꯒꯥꯔꯤ ꯑꯁꯤꯕꯨ ꯀꯩꯗꯧꯕꯒꯤ ꯏꯟꯖꯔꯨꯅꯤ ꯆꯠꯂꯨ ꯌꯥꯈꯤꯗ꯭ꯔꯦꯅꯦ ꯇꯨꯝꯕ ꯂꯩꯊꯣꯛꯈ꯭ꯔꯦꯅꯦ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕ ꯑꯗꯨꯗꯨꯒꯤꯕꯣ ꯄꯝꯕꯗꯤ ꯌꯥꯗꯕꯅꯤꯅ ꯏꯜꯂꯤꯁꯤꯅꯤ ꯑꯗꯨꯒꯤꯗꯤ ꯇꯥꯃꯣ ꯒꯥꯔꯤꯗꯨ ꯑꯩꯈꯣꯏꯒꯤ ꯕꯁꯇ ꯍꯥꯞꯀꯠꯄꯤꯔꯣ ꯀꯗꯥꯏ ꯌꯧꯒꯗꯕꯅꯣ ꯑꯩꯈꯣꯏ ꯊꯤꯟꯖꯔꯝꯃꯒꯦ ꯒꯥꯔꯤꯒꯤ ꯚꯔꯥꯒ ꯂꯧꯖꯔꯣꯏ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤꯅꯤ ꯏꯕꯨꯡꯉꯣ ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯅꯦ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯔꯤꯕꯅꯣꯅꯦ ꯇꯥꯃꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯥꯎꯔꯤꯁꯤꯗꯤ ꯒꯥꯔꯤꯗꯨ ꯍꯦꯛꯇ ꯊꯥꯡꯀꯠꯂꯁꯤ ꯑꯗꯨꯝꯅ
ꯍꯦꯟꯗꯃꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯗꯤꯅꯦꯁꯁꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯕꯁ ꯑꯗꯨꯗ ꯍꯥꯞꯀꯠꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯕꯁ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯣ ꯍꯥꯞꯀꯠꯄꯗꯨ ꯌꯥꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯗꯤꯅꯦꯁꯅ ꯑꯁ ꯏꯕꯨꯡꯉꯣ ꯌꯥꯔꯣꯏꯗ ꯃꯗꯣ ꯀꯗꯥꯏꯗꯒꯤ ꯎꯕꯥ ꯑꯃ ꯊꯥꯔ ꯏꯟꯈꯠꯄꯅ ꯏꯟꯈꯠꯄꯝꯅꯤ ꯑꯁ ꯌꯥꯔꯦꯗ ꯁꯨꯝ ꯏꯟꯖꯈ꯭ꯔꯒꯦꯗ ꯑꯗꯨꯝꯅ ꯒꯥꯔꯤ ꯑꯗꯣ ꯕꯁ ꯑꯗꯨꯗ ꯍꯥꯞꯀꯠꯄ ꯌꯥꯅꯤ ꯌꯥꯔꯣꯏ ꯑꯃꯗꯤ ꯌꯦꯡꯁꯤ ꯌꯦꯡꯒꯨꯝꯁꯤ ꯍꯥꯏꯗꯨꯅ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯍꯦꯟꯖꯟꯈ꯭ꯔꯦ ꯗꯤꯅꯦꯁ ꯀꯔꯤꯁꯨ ꯈꯪꯍꯧꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯗꯤꯅꯦꯁꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗꯗꯤ ꯄꯨꯡ 9 ꯈꯔ ꯍꯦꯟꯗꯨꯅ ꯂꯩꯔꯝꯂꯤ ꯗꯤꯅꯦꯁ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯁ ꯏꯕꯨꯡꯉꯣ ꯄꯨꯡꯁꯤꯗꯤ ꯌꯥꯝꯅ ꯊꯦꯡꯉꯝꯃꯤꯅꯦ ꯑꯁ ꯉꯁꯥꯏꯅ ꯏꯜꯂꯁꯨꯅꯦ ꯌꯨꯝ ꯌꯧꯖꯔꯅꯤ ꯌꯥꯔꯁꯦ ꯏꯕꯨꯡꯉꯣ ꯌꯥꯔꯁꯦ ꯑꯩꯅꯦ ꯒꯥꯔꯤꯁꯤ ꯏꯟꯖꯈ꯭ꯔꯒꯦ ꯃꯁꯤꯁꯨꯅꯦ ꯏꯁꯇꯥꯔꯠꯁꯦ ꯍꯧꯔꯣꯏꯗꯕꯅꯤ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯁꯥꯎꯅꯤꯡꯒꯨꯝ ꯂꯥꯛꯀꯨꯝ ꯒꯥꯔꯤ ꯑꯗꯨꯒꯤ ꯀꯤꯛ ꯀꯥꯎꯔꯨꯕꯗꯗꯤ ꯈꯪꯍꯧꯗꯅ ꯏꯁꯇꯥꯔꯠ ꯑꯗꯣ ꯈꯪꯍꯧ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯗꯤꯅꯦꯁꯅ ꯑꯩꯈꯣꯏꯅ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤन ꯇꯧꯗꯨꯗ ꯃꯥ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔ ꯃꯥꯜꯂꯦꯅꯦ ꯏꯁꯇꯥꯔꯠꯁꯦ ꯑꯃꯨꯛ ꯍꯧꯔꯦꯅꯦ ꯄꯥꯄꯤꯒꯤ ꯒꯥꯔꯤꯁꯦ ꯃꯇꯝ ꯑꯗꯨꯗ ꯍꯦꯟꯗꯃꯦꯟ ꯑꯗꯨꯅ ꯇꯥꯃꯣꯒꯤ ꯒꯥꯔꯤꯁꯤꯗꯤ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤन ꯄꯝ ꯈꯣꯠꯇꯨꯅ ꯇꯧꯔꯗꯤ ꯅꯤꯡꯉꯥꯏ ꯇꯧꯕꯁꯨ ꯐꯩꯗꯅꯀꯣ ꯐꯔꯦ ꯇꯥꯃꯣ ꯑꯗꯨꯗꯤ ꯒꯥꯔꯤꯁꯨ ꯌꯥꯔꯕꯅꯤꯅ ꯒꯥꯔꯤ ꯊꯧꯕꯤꯔꯣ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯍꯦꯟꯗꯃꯦꯟ ꯑꯗꯣ ꯕꯁ ꯑꯗꯨꯗ ꯀꯥꯈꯠꯈ꯭ꯔꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯟꯈ꯭ꯔꯤ ꯗꯤꯅꯦꯁ ꯐꯅꯗꯨꯝ ꯐꯔꯦ ꯒꯥꯔꯤ ꯑꯁꯤ ꯌꯥꯡꯅ ꯊꯧꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯒꯤꯌꯔ ꯄꯥꯟꯗꯨꯅ ꯊꯧꯕ ꯍꯧꯒꯠꯂꯛꯏ ꯑꯁꯣꯝꯅ ꯗꯤꯅꯦꯁꯅ ꯒꯥꯔꯤ ꯑꯗꯣ ꯌꯥꯡꯅ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯇꯨꯡ ꯑꯣꯏꯔꯞꯅ ꯕꯁ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯊꯧꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯗꯤꯅꯦꯁꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕ ꯕꯁ ꯑꯗꯣ ꯃꯉꯣꯟꯗꯒꯤ ꯍꯦꯟꯒꯠꯅ ꯊꯧꯈꯤꯅꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯔ ꯇꯞꯊꯔꯒ ꯃꯇꯥꯏꯗ ꯈꯔ ꯊꯧꯗꯣꯛꯇꯨꯅ ꯂꯝꯕꯤ ꯄꯤꯔꯤ ꯑꯗꯨꯕꯨ ꯕꯁ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯏꯟꯅꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯗꯤꯅꯦꯁꯅ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯕꯁꯁꯤꯅ ꯑꯩꯒꯤ ꯇꯨꯡꯗ ꯑꯁꯨꯝ ꯏꯟꯅꯔꯒ ꯂꯩꯔꯤꯕꯁꯤꯕꯣ ꯐꯩ ꯁ꯭ꯋꯥꯏꯗ ꯉꯥꯛꯇꯕꯨ ꯈꯥꯝꯃꯒ ꯂꯩꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯗꯤꯅꯦꯁꯅ ꯒꯥꯔꯤ ꯑꯗꯣ ꯖꯞ ꯂꯥꯎꯅ ꯈꯥꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯕꯁ ꯑꯗꯣ ꯍꯦꯟꯒꯠꯇꯨꯅ ꯑꯗꯨꯃꯛ ꯊꯧꯈ꯭ꯔꯤ ꯗꯤꯅꯦꯁꯅ ꯇꯁ ꯑꯗꯨꯅꯤꯗꯅ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ ꯑꯩꯒꯤ ꯇꯨꯡꯁꯤꯗ ꯉꯣꯉꯥ ꯍꯩꯅꯗꯦ ꯋꯥꯅꯤ ꯑꯁ ꯀꯔꯤꯅꯣꯅꯦ ꯕꯁ ꯑꯁꯤꯅ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯤꯕꯁꯦ ꯈꯔ ꯐꯒꯨꯝ ꯇꯧꯏ ꯕꯁ ꯑꯁꯤꯅ ꯊꯧꯒꯠꯈꯤꯕꯗꯒꯤꯗꯤ ꯄꯨꯝꯃꯝ ꯃꯝꯃꯦꯅꯦ ꯀꯔꯤꯅꯣ ꯏꯁꯥꯁꯤꯅ ꯇꯨ ꯈ꯭ꯌꯥꯎ ꯆꯤꯡꯉꯒ ꯍꯨꯃꯥꯡ ꯅꯞꯄꯤ ꯀꯥꯡꯕꯒꯨꯝ ꯇꯧꯔꯤꯕꯁꯤꯕꯣ ꯅꯣꯡꯁꯨ ꯆꯨꯔꯛꯂꯦꯅ ꯇꯧꯔꯤꯁꯦ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯅꯅꯕ ꯇꯧꯏ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯣ ꯑꯁꯨꯝ ꯊꯧꯔ ꯂꯥꯛꯄꯅ ꯕꯁ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯧꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯗꯤꯅꯦꯁꯅ ꯀꯔꯤ ꯕꯁꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯁꯨꯛ ꯌꯥꯝ ꯇꯞꯄꯁꯤꯕꯣ ꯃꯁꯤꯕꯨ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯒꯠꯂꯒ ꯐꯅꯌꯥꯝ ꯁꯥꯡꯅ ꯊꯧꯈ꯭ꯔꯕꯗꯥꯏꯅꯦ ꯁꯤꯗ ꯑꯃꯨꯛ ꯂꯩꯔꯝꯃꯤꯅꯦ ꯍꯦꯟꯅꯗꯤ ꯍꯦꯟꯒꯠꯂꯔꯣꯏ ꯃꯥꯒꯤ ꯃꯇꯨꯡꯗ ꯑꯣꯏꯅ ꯏꯟꯅꯔꯒꯦ ꯕꯁ ꯑꯁꯤꯅ ꯃꯃꯥꯡꯗ ꯄꯨꯡꯉꯥꯟ ꯉꯥꯟꯅ ꯊꯥꯟꯕ ꯑꯁꯤꯗꯗꯤ ꯋꯥꯈꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏꯕꯗꯧ ꯇꯧꯏꯁꯦ ꯇꯨꯡꯗꯒꯁꯤ ꯀꯅꯥ ꯏꯟꯅꯔꯛꯄꯖꯥꯠꯅꯣ ꯑꯁꯣꯝꯅ ꯗꯤꯅꯦꯁꯅ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯥꯞꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯦꯟꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛ ꯇꯥꯝꯅ ꯂꯥꯛꯄꯒꯨꯝ ꯃꯍꯥꯛꯅ ꯐꯥꯎꯔꯤ ꯃꯇꯝ ꯑꯗꯨ ꯗꯤꯅꯦꯁꯅ ꯀꯅꯥꯅꯣꯅꯦ ꯑꯥꯗ ꯑꯩ ꯇꯝꯅ ꯆꯦꯜꯂꯛꯏꯁꯤꯕꯣ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯃꯥ ꯑꯣꯏꯔꯖꯠꯂꯅꯦ ꯍꯦꯔꯥ ꯑꯣꯏꯔꯣꯏꯗ ꯃꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯖꯠꯂꯣꯅꯦ ꯑꯁꯣꯝꯅ ꯃꯍꯥꯛꯅ ꯈꯟꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯊꯧꯅ ꯇꯨꯡꯂꯣꯝꯗ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯃꯍꯥꯛꯄꯨ ꯀꯧꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯈꯤ ꯃꯇꯝ ꯑꯗꯨꯗ ꯗꯤꯅꯦꯁꯅ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯃꯃꯥꯡꯂꯣꯝꯗ ꯌꯦꯡꯂꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡꯃꯛꯇꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯍꯦꯛ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯗꯤꯅꯦꯁꯀꯤ ꯒꯥꯔꯤ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯦꯛ ꯊꯣꯝꯗꯠꯂꯤ ꯑꯗꯨꯝꯅ ꯊꯣꯝꯕ ꯑꯗꯨꯗ ꯗꯤꯅꯦꯁꯇꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯁꯤꯠꯇꯨꯅ ꯇꯨꯁꯜꯂꯤ ꯑꯗꯨꯒ ꯗꯤꯅꯦꯁꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯅ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯊꯣꯝꯈꯤꯗꯕꯒꯨꯝ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯀꯔꯤꯝꯇ ꯂꯩꯇꯦ ꯗꯤꯅꯦꯁ ꯉꯍꯥꯟ ꯃꯈꯩ ꯇꯧꯗꯕ ꯃꯑꯣꯡ ꯑꯃ ꯃꯥꯒꯤ ꯃꯁꯥ ꯑꯗꯨꯗ ꯇꯧꯔꯛꯄꯗꯨꯗ ꯗꯤꯅꯦꯁ ꯀꯤꯕꯅ ꯂꯣꯏꯔꯤ ꯉꯁꯤꯗꯤ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯃꯁꯥ ꯈꯪꯖꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯅꯅꯕ ꯒꯥꯔꯤ ꯑꯗꯣ ꯄꯔꯞ ꯊꯧꯗ꯭ꯔꯕ ꯌꯥꯗ꯭ꯔꯦ ꯈꯜꯂꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯁꯠ ꯉꯥꯈꯠꯂꯒ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯊꯧꯅꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯈꯔ ꯊꯧꯔꯛꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯍꯧꯖꯤꯛꯇ ꯎꯈꯤꯕ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯝꯕ ꯕꯁ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯗꯤꯅꯦꯁꯅ ꯕꯁ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯖꯔ ꯊꯧꯒꯠꯂꯒ ꯒꯥꯔꯤ ꯑꯗꯣ ꯈꯥꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯕꯁ ꯑꯗꯨꯁꯨ ꯈꯥꯝꯂꯤ ꯑꯗꯨꯝꯅ ꯗꯤꯅꯦꯁꯅ ꯕꯁ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯒꯥꯔꯤ ꯈꯥꯝꯖꯤꯜꯂꯛꯄꯗꯨꯗ ꯍꯦꯟꯗꯃꯦꯟ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯣꯡ ꯑꯗꯨꯗꯒꯤ ꯁꯠ ꯂꯩꯊꯣꯔꯛꯂꯒ ꯑꯣꯏ ꯅꯪꯕꯨ ꯑꯉꯥꯎꯕ꯭ꯔꯣ ꯑꯩꯈꯣꯏꯅꯗꯤ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯀꯥꯏꯅꯁꯨ ꯍꯥꯏꯔꯨꯔꯤ ꯅꯪ ꯇꯧꯔꯤꯗꯨꯕꯨ ꯀꯩꯅꯣ ꯇꯛꯈꯥꯏꯔꯣ ꯍꯥꯏꯔꯤꯔꯣ ꯑꯗꯨꯝꯅ ꯍꯦꯟꯗꯃꯦꯟ ꯑꯗꯨꯅ ꯂꯥꯎꯔꯛꯄꯗꯨꯗ ꯗꯤꯅꯦꯁꯅ ꯄꯔꯞ ꯆꯪꯁꯜꯂꯛꯂꯒ ꯉꯥꯏꯈꯣ ꯅꯣꯏꯒꯤ ꯕꯁꯁꯤꯕꯨ ꯁ꯭ꯄꯤꯠꯁꯤꯕꯨ ꯌꯥꯡꯈꯠꯄ ꯍꯩꯇꯕ꯭ꯔꯣ ꯑꯩ ꯐꯥꯎꯗ ꯑꯁꯤꯗ ꯇꯨꯁꯟꯗꯅ ꯐꯩꯅꯥꯝ ꯀꯨꯏꯅ ꯂꯩꯔꯨꯔꯦ ꯑꯗꯨꯒ ꯍꯧꯒꯠꯂꯒ ꯇꯝ ꯊꯧꯒꯠꯂꯛꯄꯗ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯉꯪꯉ ꯂꯩꯔꯝꯃꯤꯅꯦ ꯅꯣꯏꯒꯤ ꯕꯁꯇꯨꯗꯤꯅꯦ ꯈꯣꯡꯅ ꯆꯠꯄꯅ ꯍꯦꯟꯅ ꯌꯥꯡꯉꯤ
ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯕꯁ ꯑꯗꯨꯒꯤ ꯍꯦꯟꯗꯃꯦꯟ ꯑꯗꯨꯅ ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ ꯇꯥꯃꯣꯁꯨ ꯑꯩꯈꯣꯏꯒꯤ ꯕꯁ ꯑꯁꯤ ꯇꯞꯄꯦ ꯈꯪꯉꯗꯤ ꯍꯦꯟꯀꯠꯂꯒ ꯊꯧꯈꯤꯕ ꯌꯥꯗ꯭ꯔꯣ ꯍꯣꯏ ꯍꯦꯟꯀꯠꯂꯒ ꯊꯧꯔꯕꯅꯤꯅꯦ ꯑꯗꯨ ꯀꯥꯟꯗꯅ ꯑꯩꯒꯤ ꯇꯨꯡꯗ ꯅꯞꯅ ꯍꯦꯛ ꯏꯟꯅꯔꯛꯄꯒꯨꯝꯕ ꯅꯣꯏꯒꯤꯁꯦ ꯑꯩ ꯀꯩꯅꯣꯝ ꯇꯧꯕ ꯃꯥꯜꯂꯤꯀꯣ ꯑꯗꯨꯝꯅ ꯗꯤꯅꯦꯁꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯍꯦꯟꯗꯃꯦꯟ ꯑꯗꯨꯅ ꯑꯁ ꯀꯗꯥꯏꯗꯒꯤ ꯑꯉꯥꯎꯕꯅꯣ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯠꯇꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯟꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯍꯨꯏꯁꯦꯟ ꯈꯣꯡꯗꯨꯅ ꯕꯁ ꯑꯗꯣ ꯊꯧꯕ ꯍꯧꯈꯤ ꯃꯇꯝ ꯑꯗꯨ ꯗꯤꯅꯦꯁꯅ ꯑꯣꯏ ꯒꯥꯔꯤ ꯇꯛꯈꯥꯏꯅꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯣ ꯄꯔꯞ ꯃꯇꯥꯏꯗ ꯏꯟꯊꯣꯛꯏ ꯃꯁꯤꯗꯒꯤꯗꯤ ꯕꯁ ꯑꯗꯣ ꯍꯣꯔꯣꯟ ꯍꯧꯅ ꯈꯣꯡꯂꯒ ꯌꯥꯝꯅ ꯀꯟꯅ ꯉꯪꯈꯠꯂꯤ ꯑꯗꯨꯒ ꯊꯧꯔꯒ ꯆꯠꯈ꯭ꯔꯤ ꯕꯁ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯉꯪꯈꯠꯂꯝꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯩꯈꯨ ꯄꯨꯝꯅꯃꯛ ꯗꯤꯅꯦꯁꯇ ꯂꯣꯏꯅꯃꯛ ꯀꯥꯝꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨ ꯗꯤꯅꯦꯁꯇꯣ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯃꯁꯤꯗꯒꯤ ꯗꯤꯅꯦꯁꯅ ꯃꯁꯤꯒꯤ ꯒꯥꯔꯤ ꯗ꯭राꯏꯚꯔꯁꯦ ꯑꯩꯒꯤ ꯊꯤ ꯈꯪꯍꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯗꯤꯅꯦꯁ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯕꯁ ꯑꯗꯣ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯗꯤꯅꯦꯁ ꯁꯥꯎꯅꯤꯡꯃꯟꯈꯤꯕꯅ ꯒꯥꯔꯤ ꯑꯗꯨꯗ ꯈꯣꯡꯄꯥꯛꯅ ꯍꯟꯅ ꯀꯥꯎꯁꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯁ꯭ꯇꯥꯔꯠ ꯇꯧꯕꯗ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯌꯥꯔꯛꯂꯤ ꯗꯤꯅꯦꯁꯅ ꯈꯜꯂꯤ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯀꯥꯟꯗ ꯌꯥꯔꯛꯄ ꯐꯩꯅꯦ ꯑꯗꯨꯁꯨ ꯅꯪꯅ ꯍꯦꯛ ꯌꯥꯔꯛꯇꯕ ꯈꯨꯗꯤꯡꯒꯤ ꯈꯣꯡꯄꯥꯛ ꯆꯥꯒꯗꯕꯅꯤ ꯑꯁꯣꯝꯗ ꯃꯇꯣꯝꯇ ꯉꯥꯡꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯕꯁ ꯑꯗꯨꯕꯨ ꯇꯥꯟꯅꯔꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯣ ꯒꯤꯌꯥꯔ ꯃꯊꯪ ꯄꯥꯟꯈꯠꯇꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯇꯥꯟꯅꯔꯕꯁꯨ ꯕꯁ ꯑꯗꯣ ꯁꯨꯐꯪ ꯀꯧꯕ ꯂꯩꯇꯦ ꯕꯁ ꯑꯗꯨꯅ ꯃꯉꯣꯟꯗ ꯂꯛꯅꯔꯛꯄꯒꯨꯝ ꯃꯁꯥꯗꯁꯨ ꯐꯥꯎꯔꯤ ꯂꯝꯕꯤ ꯑꯗꯨꯒꯤ ꯕꯦꯀꯔ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯕꯁ ꯑꯗꯨꯅ ꯅꯣꯝ ꯍꯥꯏꯕ ꯑꯗꯨꯗ ꯗꯤꯅꯦꯁꯇ ꯀꯔꯦꯝꯅꯔꯤꯕꯣꯏ ꯑꯣꯏꯅ ꯃꯁꯥꯗ ꯐꯥꯎꯈ꯭ꯔꯤ ꯗꯤꯅꯦꯁ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯕꯁ ꯑꯗꯣ ꯌꯥꯝꯅ ꯌꯥꯡꯅ ꯇꯥꯟꯅꯔꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯡꯈꯠꯂꯤꯕ ꯃꯈꯩ ꯕꯁ ꯑꯗꯣ ꯑꯁꯨꯝ ꯊꯧꯈꯠꯂꯤ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯣ ꯈꯔ ꯇꯞꯊꯔꯛꯄ ꯃꯇꯝꯗꯅ ꯕꯁ ꯑꯗꯨꯁꯨ ꯇꯞꯊꯩ ꯃꯍꯥꯛꯅ ꯇꯞꯊꯔꯛꯄ ꯑꯃꯗꯤ ꯀꯟꯅ ꯊꯧꯒꯠꯂꯛꯄ ꯃꯇꯝꯗ ꯂꯩꯅꯔꯤꯕ ꯑꯔꯥꯞꯄꯗꯣ ꯍꯦꯟꯁꯨ ꯍꯦꯟꯒꯠꯇꯦ ꯑꯗꯨꯒ ꯂꯥꯞꯁꯨ ꯂꯥꯞꯊꯣꯛꯇꯦ ꯃꯁꯤꯗꯒꯤꯗꯤ ꯗꯤꯅꯦꯁ ꯃꯁꯥꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯛꯂꯤ ꯀꯔꯤ ꯕꯁꯅꯣꯅꯦ ꯃꯁꯤꯕꯣ ꯑꯩꯅ ꯌꯥꯡꯅ ꯊꯧꯒꯠꯂꯒꯅ ꯃꯍꯥꯛꯁꯨ ꯌꯥꯡꯅ ꯍꯦꯛ ꯆꯠꯂꯤ ꯑꯩꯅ ꯇꯞꯊꯔꯒꯅ ꯃꯍꯥꯛꯁꯨ ꯇꯞꯊꯩ ꯑꯩꯕꯨ ꯒꯥꯔꯤꯁꯦ ꯈꯥꯝꯂꯒ ꯌꯦꯡꯁꯤꯔꯅꯦ ꯀꯥꯟꯅꯗꯦ ꯑꯩꯅ ꯊꯧꯔꯛꯂꯤꯕꯁꯤꯕꯨ ꯀꯌꯥꯝ ꯁꯥꯡꯅꯕꯖꯥꯠꯅꯣ ꯉꯁꯤꯗꯤ ꯐꯨꯔꯥꯗꯨ ꯑꯣꯟꯊꯣꯡꯅ ꯌꯧꯈꯤꯗ꯭ꯔꯦꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯂꯝꯕꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯗ꯭ꯔꯤ ꯉꯁꯥꯏ ꯃꯈꯩꯗꯤ ꯁꯥꯎꯅꯤꯡꯃꯟꯈꯤꯕꯅ ꯕꯁ ꯑꯗꯣ ꯇꯥꯟꯅꯕ ꯐꯪꯅꯅꯕ ꯍꯥꯏꯗꯨꯅ ꯕꯁ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯂꯝꯕꯤ ꯑꯁꯦ ꯀꯗꯥꯏ ꯌꯧꯔꯕꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯃꯍꯥꯛ ꯈꯪꯂꯨꯗ꯭ರಿ ꯗꯤꯅꯦꯁ ꯃꯇꯣꯝꯇ ꯃꯊꯥ ꯁꯥꯖꯩ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤꯕꯣ ꯍꯩꯁ ꯑꯩ ꯍꯜꯂꯨꯕꯅ ꯐꯔꯒꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯒꯥꯔꯤ ꯑꯗꯣ ꯃꯃꯥꯏ ꯂꯩꯒꯦ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯁ ꯑꯗꯣ ꯈꯪꯈꯥꯝ ꯈꯥꯝꯃꯤ ꯕꯁ ꯑꯗꯨꯅ ꯈꯥꯝꯈꯤꯕ ꯑꯗꯨꯗ ꯗꯤꯅꯦꯁ ꯒꯥꯔꯤ ꯑꯗꯨꯁꯨ ꯈꯪꯈꯥꯝ ꯈꯥꯝꯂꯒ ꯕꯁ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯕꯁ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯈ꯭ꯔꯤ ꯗꯤꯅꯦꯁ ꯃꯁꯤꯒꯤ ꯕꯁꯁꯦ ꯃꯁꯤꯅꯅꯤ ꯑꯩꯕꯨ ꯂꯝꯕꯤ ꯉꯥꯎꯍꯜꯂꯤꯕꯁꯤ ꯃꯁꯤꯗ ꯅꯨꯡꯖꯟ ꯊꯨꯒꯥꯏꯒꯦꯗ ꯑꯁꯣꯝꯅ ꯈꯜꯂꯒ ꯒꯥꯔꯤ ꯑꯗꯣ ꯈꯥꯝꯂꯒ ꯅꯨꯡ ꯑꯃ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯈꯨꯟꯅꯅꯕ ꯍꯣꯠꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯈ꯭ꯔꯤꯕ ꯕꯁ ꯑꯗꯣ ꯃꯅꯤꯡ ꯒꯤꯌꯥꯔ ꯄꯥꯟꯗꯨꯅ ꯃꯅꯤꯡ ꯖꯔ ꯍꯜꯂꯛꯂꯤ ꯇꯧꯔꯤꯕ ꯑꯗꯣ ꯗꯤꯅꯦꯁ ꯑꯃꯗꯤ ꯗꯤꯅꯦꯁꯀꯤ ꯒꯥꯔꯤ ꯑꯗꯣ ꯄꯨꯡꯇꯣꯏ ꯇꯣꯏꯅ ꯇꯛꯈꯥꯏꯔꯒꯦ ꯃꯇꯥꯒꯨꯝ ꯃꯅꯤꯡ ꯍꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯉꯪꯈꯠꯂꯒ ꯃꯅꯤꯡ ꯍꯟꯖꯤꯜꯂꯛꯄ ꯑꯗꯨꯗ ꯗꯤꯅꯦꯁ ꯄꯥꯈꯠꯂꯗꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯗ ꯄꯔꯞ ꯀꯥꯈꯠꯂꯒ ꯁ꯭ꯇꯥꯔꯠ ꯌꯥꯝꯅ ꯊꯨꯅ ꯇꯧꯗꯨꯅ ꯊꯧꯗꯣꯛꯏ ꯑꯗꯨꯝꯅ ꯊꯧꯗꯣꯛꯄꯗꯒꯤꯗꯤ ꯕꯁ ꯑꯗꯣ ꯃꯅꯤꯡꯂꯣꯝꯗ ꯍꯟꯗꯣꯛꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯗꯤꯅꯦꯁ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯁꯤꯒꯤ ꯕꯁꯁꯦ ꯀꯩꯅꯣꯝꯅꯤꯅꯦ ꯃꯁꯤ ꯑꯩ ꯌꯨꯝ ꯆꯠꯂꯨꯗꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯣ ꯄꯔꯞ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯃꯅꯤꯡ ꯐꯅ ꯌꯥꯝꯅ ꯁꯥꯡꯅ ꯍꯜꯂꯨꯔꯕ ꯕꯁ ꯑꯗꯣ ꯑꯃꯨꯛ ꯃꯃꯥꯡ ꯒꯤꯌꯥꯔ ꯄꯥꯟꯗꯨꯅ ꯗꯤꯅꯦꯁꯄꯨ ꯇꯛꯈꯥꯏꯗꯨꯅ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯊꯧꯖꯤꯜꯂꯛꯏ ꯃꯁꯤꯗꯒꯤꯗꯤ ꯗꯤꯅꯦꯁ ꯑꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯕꯨ ꯈꯣꯏꯔꯝꯖꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯍꯧꯕ ꯍꯥꯏꯕ ꯌꯥꯔꯛꯂꯤ ꯑꯗꯨꯝꯅ ꯒꯥꯔꯤ ꯑꯗꯨꯅ ꯁ꯭ꯇꯥꯔꯠ ꯍꯧꯔꯛꯄꯗꯒꯤꯗꯤ ꯗꯤꯅꯦꯁ ꯒꯥꯔꯤ ꯑꯗꯨ ꯀꯟꯅ ꯉꯪꯈꯠꯇꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯒꯠꯂꯛꯏ ꯑꯗꯨꯕꯨ ꯉꯁꯥꯏ ꯕꯁ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯏꯟꯅꯕ ꯃꯇꯝꯗ ꯑꯣꯏꯈꯤꯕ ꯑꯗꯨꯒꯨꯝ ꯃꯍꯥꯛꯅ ꯌꯥꯡꯅ ꯊꯧꯒꯠꯂꯤꯕ ꯃꯈꯩ ꯕꯁ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯌꯥꯡꯅ ꯇꯥꯟꯅꯔꯛꯏ ꯒꯥꯔꯤ ꯑꯗꯨꯅ ꯕꯦꯀꯔ ꯂꯩ ꯍꯥꯏꯗꯨꯅ ꯇꯞꯊꯕ ꯃꯇꯝꯗꯅ ꯕꯁ ꯑꯗꯨꯁꯨ ꯇꯞꯊꯈꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯗꯤꯅꯦꯁꯇꯣ ꯂꯝꯕꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯗꯣ ꯄꯪꯊꯧꯗ ꯊꯧꯗꯨꯅ ꯂꯩꯔꯤ ꯕꯁ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯄ ꯂꯦꯞꯇꯦ ꯑꯗꯨꯝꯅ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯗꯤꯅꯦꯁꯀꯤ ꯒꯥꯔꯤ ꯑꯗꯣ ꯊꯥꯎ ꯂꯣꯏꯈ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯂꯦꯞꯈ꯭ꯔꯤ ꯗꯤꯅꯦꯁ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯈꯠꯂꯛꯂꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯕꯁ ꯑꯗꯣ ꯊꯧꯖꯤꯜꯂꯛꯄ ꯂꯦꯞꯇꯦ ꯃꯁꯤꯗꯒꯤꯗꯤ ꯗꯤꯅꯦꯁ ꯒꯥꯔꯤ ꯑꯗꯣ ꯃꯐꯝ ꯑꯃꯗ ꯈꯥꯝꯂꯒ ꯃꯍꯥꯛ ꯆꯦꯟꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯃꯒꯤ ꯑꯁꯣꯡꯕ ꯑꯃꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯨꯝꯂꯒ ꯂꯩ
ꯃꯁꯤꯗꯒꯤꯗꯤ ꯕꯁ ꯑꯗꯨꯁꯨ ꯈꯥꯝꯈ꯭ꯔꯦ꯫ ꯗꯤꯅꯦꯁ ꯀꯔꯤ ꯑꯃꯠꯇ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ꯫ ꯃꯍꯥꯛꯅ ꯊꯧꯔꯛꯂꯤꯕ ꯒꯥꯔꯤ ꯑꯗꯨꯁꯨ ꯂꯥꯏꯠ ꯃꯨꯊꯠꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯇꯨꯃꯤꯟꯅ ꯕꯁ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯕꯁ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯅꯛꯅ ꯌꯥꯝꯅ ꯂꯥꯞꯇꯕꯤꯗ ꯈꯥꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯗꯤꯅꯦꯁ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯈꯟꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯀꯨꯝꯊꯔꯛꯏ꯫ ꯀꯨꯝꯊꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯎꯕꯗ ꯗꯤꯅꯦꯁꯇꯤ ꯃꯁꯥꯗꯣ ꯑꯃꯨꯛ ꯇꯣꯏꯕ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯀꯨꯝꯊꯔꯛꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯃꯠꯇ ꯌꯥꯎꯔꯛꯇꯦ꯫ ꯌꯥꯎꯔꯤꯕ ꯍꯥꯏꯕꯕꯨ ꯍꯦꯟꯗꯃꯦꯟ ꯑꯗꯨꯒꯤ ꯃꯀꯣꯛ ꯈꯛꯇꯅꯤ꯫ ꯗꯤꯅꯦꯁꯅ ꯈꯜꯂꯤ, ꯀꯔꯤꯅꯣ ꯑꯩꯅ ꯎꯔꯤꯕꯁꯤꯕꯣ? ꯕꯁ ꯑꯁꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯤꯕ ꯃꯤꯁꯤꯡꯁꯤ ꯑꯃꯠꯇ ꯃꯀꯣꯛ ꯌꯥꯎꯗꯦ꯫ ꯀꯩꯅꯣ ꯑꯩꯅ ꯎꯔꯤꯁꯤꯕꯣ? ꯑꯁꯨꯝꯅ ꯈꯜꯂꯒ ꯗꯤꯅꯦꯁꯅ ꯕꯁ ꯑꯗꯨꯗ ꯃꯨꯟꯅ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯕꯁ ꯑꯗꯨꯗꯒꯤ ꯀꯨꯝꯊꯍꯧꯔꯕ ꯃꯇꯨꯡ ꯕꯁ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯗ ꯍꯦꯟꯗꯃꯦꯟ ꯑꯗꯣ ꯀꯥꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯕꯁ ꯑꯗꯣ ꯌꯥꯝꯅ ꯌꯥꯡꯅ ꯑꯃꯨꯛ ꯊꯧꯒꯠꯂꯛꯂꯤ꯫ ꯕꯁ ꯑꯗꯨꯅ ꯊꯧꯒꯠꯂꯛꯄ ꯃꯇꯝꯗ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯂꯩꯔꯤꯕ ꯗꯤꯅꯦꯁ ꯑꯗꯣ ꯎꯔ ꯃꯥꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯟꯗꯃꯦꯟ ꯑꯗꯨꯅ ꯇꯥꯃꯣ ꯅꯪꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯗꯤꯅꯦꯁ ꯃꯃꯤꯠ ꯑꯗꯣ ꯁꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯃꯉꯛ ꯍꯥꯏꯗꯨꯅ ꯂꯩ꯫ ꯕꯁ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯈꯥꯝꯂꯤ ꯑꯗꯨꯒ ꯍꯦꯟꯗꯃꯦꯟ ꯑꯗꯨ ꯀꯨꯝꯊꯔꯛꯇꯨꯅ, ꯇꯥꯃꯣ ꯀꯩꯗꯣꯏꯅꯣ ꯑꯗꯨꯗꯕꯣ? ꯁꯦ ꯀꯥꯈꯠꯄꯤꯔꯣꯛꯁꯦ, ꯑꯩꯈꯣꯏ ꯊꯤꯟꯖꯔꯝꯒꯦꯁꯦ, ꯉꯁꯥꯏꯅ ꯑꯩꯈꯣই ꯊꯤꯜꯂꯝꯃꯒꯦꯅ ꯍꯥꯏꯔꯦ꯫ ꯃꯇꯝꯗ ꯗꯤꯅꯦꯁꯅ, ꯅꯣꯏ ꯀꯅꯥꯅꯣ? ꯍꯥ, ꯅꯣꯏ ꯀꯅꯥꯅꯣ? ꯅꯣꯏꯒꯤ ꯕꯁꯇꯒꯤ ꯍꯧꯖꯤꯛ ꯀꯨꯝꯈꯤꯕꯁꯤꯡꯗꯨ ꯃꯉꯛ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯃꯗꯨ ꯀꯔꯤꯒꯤꯅꯣ? ꯅꯈꯣꯏ ꯕꯨꯠꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯦꯟꯗꯃꯦꯟ ꯑꯗꯨꯅ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯒ, ꯀꯩꯅꯣꯅꯦ ꯇꯥꯃꯣꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯇꯥꯃꯣꯒꯤ ꯃꯤꯠꯇꯨꯕꯨ ꯃꯤꯒꯤ ꯃꯀꯣꯛ ꯎꯕ ꯉꯝꯗꯕ ꯃꯤꯠꯂꯣ? ꯍꯧꯖꯤꯛ ꯀꯨꯝꯍꯧꯕꯁꯤꯡ ꯑꯗꯨꯗꯤ ꯃꯉꯛ ꯂꯣꯏꯅ ꯄꯥꯜꯂꯤ꯫ ꯇꯥꯃꯣꯅ ꯃꯉꯛ ꯄꯥꯟꯗꯦ ꯍꯥꯏꯔꯤꯁꯤꯕꯨ ꯇꯥꯃꯣꯁꯤꯕꯨ ꯁꯥꯏꯀꯦꯇ꯭ꯔꯤꯛꯀꯤ ꯒꯨꯂꯤꯒꯁꯨ ꯆꯥꯕꯤꯕ꯭ꯔꯣ? ꯑꯗꯨꯝꯅ ꯍꯦꯟꯗꯃꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯗꯤꯅꯦꯁꯅ ꯃꯊꯃꯣꯏꯗ ꯈꯟꯖꯩ, ꯑꯩꯅ ꯀꯤꯕ ꯍꯦꯃꯟꯕ ꯑꯗꯨꯗ ꯃꯤꯠꯁꯤꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯛꯎꯗ ꯎꯔꯕ ꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯎꯪꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯍꯦꯟꯗꯃꯦꯟ ꯑꯗꯨꯅ, ꯇꯥꯃꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯗꯤꯅꯦꯁꯇꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯀꯩꯗꯧꯔꯦꯕ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯟꯗꯃꯦꯟ ꯑꯗꯨꯅ, ꯌꯥꯔꯦ ꯇꯥꯃꯣ ꯀꯩꯗꯧꯔꯒꯦ, ꯀꯥꯈꯠꯄꯤꯔꯛꯑꯣ, ꯑꯩꯈꯣꯏ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯖꯔꯝꯃꯒꯦ꯫ ꯒꯥꯔꯤꯗꯨꯅ ꯑꯁ꯭ꯋꯥꯏ ꯃꯣꯡꯁꯣꯡꯗ ꯏꯟꯁꯤꯟꯕꯤꯔꯝꯃꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯗꯤꯅꯦꯁꯅ, ꯑꯩꯁꯤꯕꯨ ꯕꯁ ꯑꯁꯤꯗ ꯀꯥꯈꯠꯂꯁꯤꯔꯅꯦ? ꯍꯦꯔꯥ ꯀꯥꯈꯠꯂꯣꯏꯗ꯫ ꯌꯥꯔꯅꯤ, ꯅꯈꯣꯏ ꯑꯗꯨꯝ ꯆꯠꯈ꯭ꯔꯣ, ꯑꯩ ꯌꯨꯝ ꯌꯧꯅꯕ ꯑꯁꯨꯝ ꯈꯣꯡꯅ ꯆꯠꯈ꯭ꯔꯒꯦ, ꯒꯥꯔꯤꯁꯤ ꯏꯜꯂꯒ꯫ ꯇꯧꯅꯨꯗ ꯇꯥꯃꯣ, ꯑꯩꯈꯣꯏꯒꯤ ꯕꯁ ꯑꯁꯤꯗ ꯇꯣꯡꯗ꯭ꯔꯕꯗꯤ ꯇꯥꯃꯣ ꯌꯨꯝ ꯌꯧꯕꯒꯤ ꯋꯥ ꯂꯩꯇꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯗꯤꯅꯦꯁꯅ, ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ? ꯅꯣꯏꯒꯤ ꯕꯁꯇꯨꯗ ꯇꯣꯡꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯌꯨꯝ ꯌꯧꯕ ꯉꯝꯂꯣꯏ ꯍꯥꯏꯁꯤꯕꯨ ꯑꯩꯁꯤꯕꯨ ꯌꯨꯝ ꯌꯧꯕ ꯂꯝꯕꯤ ꯈꯪꯗꯕ ꯃꯤ ꯃꯥꯟꯕ꯭ꯔꯣ? ꯃꯇꯝ ꯑꯗꯨꯗ ꯕꯁ ꯑꯗꯨꯒꯤ ꯍꯦꯟꯗꯃꯦꯟ ꯑꯗꯨꯅ, ꯇꯥꯃꯣꯕꯨ ꯌꯨꯝ ꯌꯧꯕ ꯂꯝꯕꯤ ꯈꯪꯂꯤꯕ꯭ꯔꯥꯅꯦ? ꯌꯦꯡꯉꯨ, ꯇꯥꯃꯣꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤꯕꯨ ꯅꯣꯏꯒꯤ ꯌꯨꯝ ꯇꯥꯕ ꯂꯝꯕꯤꯔꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯗꯤꯅꯦꯁꯅ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯛ ꯌꯦꯠ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯂꯝꯕꯤ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯆꯠꯇ꯭ꯔꯤꯕ ꯂꯝꯕꯤꯅꯤ꯫ ꯃꯇꯝ ꯑꯗꯨ ꯗꯤꯅꯦꯁꯅ, ꯑꯩꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤ ꯀꯗꯥꯏꯗꯅꯣ? ꯅꯣꯏꯅ ꯈꯪꯉꯗꯤ ꯑꯃꯨꯛꯇ ꯍꯥꯏꯔꯝꯃꯣ, ꯑꯩꯒꯤ ꯌꯨꯝ ꯌꯧꯒꯗꯕ ꯂꯝꯕꯤꯗꯨ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ? ꯇꯥꯃꯣꯅ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤꯗꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯃꯤꯂꯝꯒꯤ ꯂꯝꯕꯤ ꯅꯠꯇꯦ, ꯁꯤꯗꯤ ꯑꯁꯤꯕꯒꯤ ꯂꯝꯕꯤꯅꯤꯅꯦ꯫ ꯇꯥꯃꯣ ꯍꯧꯖꯤꯛ ꯑꯁꯤ ꯂꯩꯕꯥꯛ ꯌꯧꯔꯕꯅꯤꯅꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨ ꯗꯤꯅꯦꯁ ꯍꯦꯟꯅ ꯄꯥꯈꯠꯂꯛꯂꯤ꯫ ꯑꯩ ꯇꯁꯦꯡꯅ ꯁꯤꯔꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯕꯁ ꯑꯗꯨꯒꯤ ꯍꯦꯟꯗꯃꯦꯟ ꯑꯗꯨꯗ ꯍꯪꯉꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯟꯗꯃꯦꯟ ꯑꯗꯨꯅ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯒ, ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯁꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯖꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯗꯤꯅꯦꯁ ꯌꯥꯝꯅ ꯀꯟꯅ ꯀꯞꯄꯛꯂꯤ ꯑꯗꯨꯒ, ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯛꯂꯝꯂꯤꯕꯅꯣ ꯑꯩ ꯏꯁꯥꯗꯤ ꯈꯪꯗꯦ꯫ ꯑꯩꯗꯤ ꯑꯩꯒꯤ ꯕꯥꯏꯛ ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯀꯟꯅ ꯌꯨꯝ ꯌꯧꯅꯕ ꯊꯧꯔꯤꯕ ꯃꯤꯁꯛꯅꯤ ꯍꯥꯏꯗꯨꯅ ꯍꯦꯟꯗꯃꯦꯟ ꯑꯗꯨꯗ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯟꯗꯃꯦꯟ ꯑꯗꯨꯅ, ꯐꯔꯦ ꯑꯗꯨꯗꯤ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯍꯧꯔꯣ, ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯕꯁ ꯑꯗꯣ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯈ꯭ꯔꯤ꯫ ꯗꯤꯅꯦꯁ ꯇꯧꯐꯝ ꯈꯪꯗꯦ꯫ ꯍꯦꯟꯗꯃꯦꯟ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤ꯫ ꯇꯁꯦꯡꯅꯃꯛꯀꯤ ꯃꯍꯥꯛ ꯁꯤꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯄꯣꯠ ꯆꯩ ꯇꯥꯞ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯏꯕꯗꯗꯤ ꯀꯔꯤꯃꯠꯇ ꯇꯧꯗꯦ, ꯄꯥꯏꯈꯠꯄꯁꯨ ꯌꯥꯏ, ꯂꯪꯕꯁꯨ ꯌꯥꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯗꯤꯅꯦꯁꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯊꯥꯎ ꯂꯣꯏꯈꯤꯕꯅꯤꯅ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯗꯤꯅꯦꯁꯇꯣ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯒꯥꯔꯤ ꯑꯗꯣ ꯏꯟꯗꯨꯅ
ꯆꯦꯟꯆꯠ ꯆꯠꯇꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯆꯦꯟꯕ ꯂꯥꯛꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯩꯊꯔꯛꯂꯤ, ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯂꯦꯞꯇꯦ꯫ ꯑꯗꯨꯝꯅ ꯅꯣꯡ ꯑꯃꯨꯛ ꯑꯃꯨꯛ ꯈꯥꯛꯂꯛꯄ ꯑꯗꯨꯗ ꯃꯐꯝ ꯑꯗꯣ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ꯫ ꯑꯗꯨꯝꯅ ꯃꯐꯝ ꯑꯗꯣ ꯄꯨꯡꯉꯥꯟ ꯉꯥꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯀꯅꯥꯅꯣ ꯈꯪꯗꯕ ꯃꯨꯁꯤꯟ ꯃꯨꯕ, ꯃꯤꯒꯤ ꯁꯕꯥꯟꯁꯨ ꯃꯥꯟꯕ ꯃꯈꯣꯏ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯃꯐꯝ ꯈꯨꯗꯤꯡꯗ ꯂꯦꯞꯇꯨꯅ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯌꯦꯡꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯂꯩꯕꯁꯤꯡ ꯑꯗꯣ ꯗꯤꯅꯦꯁꯅ ꯂꯣꯏꯅꯃꯛ ꯎꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯨꯒꯤꯗꯗꯤ ꯍꯦꯟꯅ ꯗꯤꯅꯦꯁꯇꯣ ꯄꯥꯈꯠꯄ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯗꯤꯅꯦꯁ ꯇꯧꯐꯝ ꯈꯪꯗꯦ, ꯒꯥꯔꯤꯒꯤ ꯍꯣꯔꯣꯟ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯗꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯒꯥꯔꯤ ꯑꯗꯣ ꯌꯥꯝꯅ ꯌꯥꯡꯅ ꯏꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯑꯁꯨꯝ ꯏꯟꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯉꯁꯥꯏ ꯃꯉꯣꯟꯗꯒꯤ ꯍꯦꯟꯒꯠꯅ ꯊꯧꯈꯤꯕ ꯕꯁ ꯑꯗꯣ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯃꯗ ꯈꯥꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯗꯤꯅꯦꯁꯅ ꯃꯁꯤꯒꯤ ꯕꯁꯁꯦ ꯁꯤꯗ ꯑꯃꯨꯛ ꯈꯥꯝꯗꯨꯅ ꯂꯩꯔꯝꯃꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯕꯁ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯒꯥꯔꯤ ꯑꯗꯣ ꯑꯁꯨꯝ ꯏꯟꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯕꯁ ꯑꯗꯣ ꯌꯥꯝꯅ ꯉꯛꯄ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯂꯤꯕꯁꯤ ꯗꯤꯅꯦꯁꯅꯤ, ꯃꯔꯝꯗꯤ ꯕꯁ ꯑꯗꯣ ꯌꯥꯝꯅ ꯀꯨꯏꯅ ꯊꯧꯅꯔꯨꯗ꯭ꯔꯕ ꯑꯃꯗꯤ ꯆꯍꯤ ꯀꯌꯥ ꯀꯅꯥ ꯑꯃꯠꯇꯅ ꯁꯦꯡꯗꯣꯛꯄꯤꯗ꯭ꯔꯕ ꯑꯃꯒꯨꯝ ꯎꯔꯤ ꯋꯥꯔꯤ ꯅꯥꯄꯤ ꯁꯤꯡꯅꯥꯡ ꯃꯌꯥꯝ ꯑꯃꯅ ꯁꯣꯡꯖꯜꯂꯤ꯫ ꯑꯗꯨꯒ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯀꯣꯂꯤꯡ ꯂꯣꯏꯅ ꯍꯥꯏꯒꯠꯂꯤ, ꯔꯪ ꯄꯨꯝꯅꯃꯛ ꯀꯣꯛꯊꯔꯤ, ꯌꯦꯡꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯜꯂꯤ꯫ ꯗꯤꯅꯦꯁ, ꯀꯔꯤꯅꯣꯅꯦ, ꯍꯧꯖꯤꯛꯇ ꯑꯩꯅ ꯎꯈꯤꯕ ꯕꯁ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯟꯕꯅꯤ, ꯑꯗꯨꯒ ꯃꯩꯁꯨ ꯌꯥꯝꯅ ꯉꯥꯟꯅ ꯊꯥꯟꯈꯤꯕꯅꯤ ꯈꯜꯂꯗꯨꯅ ꯕꯁ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯒꯥꯔꯤ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯈꯥꯝꯂꯒ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯣ ꯐ꯭ꯂꯥꯁ ꯀꯥꯞꯀꯦ ꯈꯜꯂꯗꯨꯅ ꯃꯣꯕꯥꯏꯜ ꯑꯗꯣ ꯐꯨꯔꯈꯥꯎꯗꯒꯤ ꯂꯧꯊꯣꯔꯛꯏ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯑꯩꯁꯤ ꯉꯁꯥꯏ ꯃꯈꯩ ꯌꯨꯝꯗ ꯐꯣꯟ ꯇꯧꯕ ꯌꯥꯏꯅꯤ, ꯅꯠꯇ꯭ꯔꯒꯅ ꯄꯨꯂꯤꯁꯇꯔ ꯀꯩꯅꯣꯝꯃ ꯐꯣꯟ ꯇꯧꯕ ꯌꯥꯏꯅꯤ, ꯀꯤꯃꯟꯈꯤꯕ ꯑꯗꯨꯅ ꯍꯦꯛ ꯊꯛꯀꯠꯈꯤꯗꯅ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯏꯗ꯫ ꯑꯁꯣꯝꯗ ꯈꯜꯂꯒ ꯃꯍꯥꯛꯅ ꯐꯣꯟ ꯑꯗꯣ ꯌꯨꯝꯗ ꯄꯥꯎ ꯄꯤꯒꯦ ꯈꯟꯗꯨꯅ ꯐꯣꯟ ꯑꯗꯣ ꯇꯧꯕ ꯃꯇꯝꯗꯗꯤ ꯔꯤꯆꯥꯔꯖ ꯂꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯣ ꯗꯤꯅꯦꯁꯅ ꯈꯜꯂꯤ, ꯆꯨꯝꯃꯤꯅꯦ, ꯉꯁꯥꯏ ꯑꯣꯐꯤꯁ ꯍꯜꯂꯛꯄꯗ ꯔꯤꯆꯥꯔꯖ ꯂꯣꯏꯈ꯭ꯔꯕꯅꯤꯅꯦ, ꯂꯝꯕꯤꯗ ꯍꯥꯟꯒꯦ ꯇꯧꯕꯗꯨꯁꯨꯅꯦ ꯍꯦꯛ ꯁꯣꯏꯗ ꯑꯩꯁꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯗꯤꯅꯦꯁꯅ ꯐꯣꯟ ꯑꯗꯣ ꯐ꯭ꯂꯥꯁ ꯀꯥꯞꯇꯨꯅ ꯕꯁ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯁꯨꯝ ꯆꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯕꯁ ꯑꯗꯣ ꯌꯥꯝꯅ ꯃꯟꯊꯔꯛꯏ, ꯇꯌꯥꯔꯗꯨ ꯐꯥꯎꯕ ꯄꯝꯆꯔ ꯑꯣꯏꯗꯨꯅ ꯁꯨꯝ ꯆꯥꯁꯜꯂꯤ꯫ ꯕꯁ ꯑꯗꯨꯒꯤ ꯃꯟꯊꯔꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯗꯤꯅꯦꯁ, ꯀꯔꯤꯅꯣꯅꯦ, ꯑꯩꯅ ꯍꯧꯖꯤꯛꯇ ꯎꯈꯤꯕꯗꯨꯗꯤ ꯌꯥꯝꯅ ꯍꯟꯈꯤꯕꯅꯤꯗ, ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯎꯈꯤꯕ ꯕꯁ ꯑꯗꯨꯒ ꯃꯥꯟꯅꯕ ꯕꯁ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯕꯁ ꯑꯗꯨꯒꯤ ꯃꯅꯤꯡ ꯃꯌꯥ ꯃꯃꯥꯡꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯣꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯆꯨꯊꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯅꯣꯡ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯨꯊꯔꯛꯄ, ꯈꯥꯛ ꯂꯥꯎꯕ ꯇꯧꯔꯛꯄ ꯑꯗꯨꯗ ꯗꯤꯅꯦꯁ ꯕꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯅꯣꯡ ꯉꯥꯏꯍꯥꯛꯇꯪ ꯊꯨꯞꯂꯒꯦ ꯈꯜꯂꯗꯨꯅ ꯕꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛ ꯀꯣꯂꯤꯡ ꯀꯥꯔꯕ ꯁꯤꯠ ꯄꯠꯂꯕ ꯕꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯤ꯫ ꯅꯣꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯔꯤ꯫ ꯗꯤꯅꯦꯁ ꯃꯇꯣꯝꯇ ꯈꯟꯖꯩ, ꯀꯔꯤꯅꯣ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤꯕꯨ? ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯑꯩꯅ ꯌꯨꯝ ꯇꯥꯕ ꯂꯝꯕꯤꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯃꯁꯤꯕꯨ ꯁꯣꯏꯔꯕ ꯖꯥꯠꯂꯅꯦ? ꯑꯩꯒꯤꯅ ꯇꯧꯔꯤꯕꯁꯤꯕꯨ ꯂꯝꯂꯩ ꯃꯋꯣꯛꯅꯕ ꯒꯥꯏꯗꯨꯔꯅꯦ? ꯑꯩ ꯂꯝꯕꯤ ꯂꯝꯃꯥꯡꯅꯔꯦ ꯇꯧꯔꯤꯁꯤ꯫ ꯐꯣꯟꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯔꯤꯆꯥꯔꯖ ꯍꯦꯛ ꯂꯣꯏꯊꯣꯛꯈꯤꯗ꯫ ꯑꯗꯨꯝꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯤ ꯁꯥꯎꯍꯨꯝ ꯐꯪꯉꯤ꯫ ꯁꯥꯎꯍꯨꯝ ꯑꯗꯨ ꯐꯪꯕꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯑꯗꯣ ꯐ꯭ꯂꯥꯁ ꯀꯥꯞꯂꯒ ꯇꯨꯡꯂꯣꯝꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ꯫ ꯅꯣꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯑꯃꯨꯛ ꯈꯪꯉꯥꯟ ꯉꯥꯟꯅ ꯈꯥꯛꯂꯛꯏ꯫ ꯑꯗꯨꯝꯅ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯩꯉꯥꯜ ꯑꯗꯨꯗ ꯕꯁ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯗꯤꯅꯦꯁꯅ ꯎꯈꯤ꯫ ꯃꯗꯨ ꯎꯕꯗ ꯗꯤꯅꯦꯁ ꯁ꯭ꯋꯥꯏ ꯂꯥꯎꯔꯤ꯫ ꯃꯇꯝ ꯑꯗꯨ ꯗꯤꯅꯦꯁꯅ, ꯀꯔꯤꯅꯣ, ꯍꯧꯖꯤꯛꯇ ꯕꯁ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯦꯞꯈꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯎꯔꯕ ꯖꯥꯠꯂꯅꯦ? ꯎꯗꯤ ꯅꯠꯇꯦ, ꯑꯩ ꯕꯁ ꯑꯁꯤꯗꯒꯤ ꯀꯨꯝꯊꯔꯒ ꯒꯥꯔꯤ ꯑꯗꯨ ꯏꯟꯗꯨꯅ ꯌꯨꯝ ꯌꯧꯅꯕ ꯆꯠꯍꯧꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯗꯨꯁꯨꯕ ꯐꯣꯟ ꯈꯛꯇꯁꯨ ꯇꯧꯔꯛꯀꯦ ꯍꯥꯏꯗꯦ, ꯐꯣꯟ ꯇꯧꯔꯛꯂꯕꯗꯤ ꯀꯩꯅꯣꯗꯣ ꯍꯥꯏꯅꯕ ꯌꯥꯕꯅꯦꯕ꯫ ꯑꯁꯣꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯐꯣꯟ ꯑꯗꯨꯗ ꯃꯃꯥꯒꯤ ꯅꯝꯕꯔ ꯑꯗꯨꯅꯒ ꯐꯣꯟ ꯇꯧꯔꯛꯄ ꯖꯥꯠꯂ ꯈꯜꯂꯗꯨꯅ ꯐꯣꯟ ꯑꯗꯨꯒꯤ ꯀꯣꯜ ꯁ꯭ꯇꯣꯔꯤ ꯑꯗꯨꯗ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯕꯨ ꯃꯃꯥꯅ ꯐꯣꯟ ꯇꯧꯔꯛꯈꯤꯕꯒꯤ ꯔꯦꯀꯣꯔꯗ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯗꯤꯅꯦꯁ ꯃꯃꯥꯕꯨ ꯌꯥꯝꯅ ꯋꯥꯔꯧꯖꯔꯛꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯗꯤꯅꯦꯁꯇꯣ ꯕꯁ ꯃꯅꯨꯡ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯊꯕꯗ ꯐꯔꯔꯣꯏ ꯈꯟꯗꯨꯅ ꯕꯁ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ
दिनेशकी तुंगलोमदगी अहल अमना खौदियंबगी मखोल तारई आदमना खौदियंबगी मखोल तारकपा अदुदा दिनेशना बस अदुगी मतुंगलोमदा सट लैथोक्तुना यंगई मतम अदुदा बस अदुगी ख्वाई मनिंग थंगबदा सांगना फाइना थारिबा सिट अदुगी ख्वाई काजन ओइबा जगा अदुदा अहल अमा ममाई नोनथरगा महागना लोक खुदुना लैरिबदो दिनेशना उरी मधु उबदा दिनेशना कदाइदगी अहन्नो असिना माबु बस असिदा नुक्तिगी अहिंग लेक्नबगीदमक्ता लैबा चंगनिबरने कौरगा दुम हंगे इपु हाइगद्रा पाबुंग हाइगद्रा मफम असिदा कयाम कुइरगे लैबा इपुबु चंगनिब्रो आदुमना दिनेशना हंगलुबा अदुदा अहलदो होय माय अमता हाइदी तुमिना असुमु फामदुना लैरी मतमदो दिनेशती वहांग हंगबा लेप्ती पाबुंगबु बस असिदा लेरकपा कयाम कुइरबगे मफम असिदा अदुमक लैबिब्रो पाबुंगबो असुमना दिनेशना ngang ahal adugi manakta asum changsilai matamadu nongsu yamna kanna amu haitharakli maramaduna ahan aduna lokhubado amuk takhidri masidagi dinesh ahal adugi manakta asum changsilakpada mahaki makhongna karigumba amada kronglawna thinguri matamadu dineshna karinuni haiduna mahaki makhongnomda mahaki mobangi flax ado kapthatuna yingri matamadu ta yotek ama oduna leiramlei adumna mahana yengluraga mai nongkhalakku matamdadi ahallado amu phamamdri adumna haujita phamauba ahalladuna phamlamdaba aduda dinesh khangprek khangi masidagidi maha khanglakle mahan hauji ukhibado ahal asembunati kanagumba amagi thawaini haibase maha khanglakle masidagidi dinesh to yamna kirekladuna bus aduki manungdagi chongthoktuna chenkhinanaba bus adugi thong tamna gurung chelai adumna mahana chelakko matamdari bus aduki leiriba floor ado yamna game lauraba calling kaba oibunara kaino khangdi but launa puthakri makhong nama puthakhiba aduda dinesh to khangphre khangna yamna kanna lauki maruda natana makhada leiramba yot kharana su makhong da khitatpadagi mahak chaina ado phajana phangli dinesh yamna kanna lauraga kana lege aibum takallo aibu amuk takallo haduna lauri adumna dineshna yamna kanna lawbagi khonjal ado mahanga ledi mafam adwaida kanagumba amana matau tamlakpagum hanjan yamna kanna arapa jaga kharadagi su lawri adumna torokpada dineshna kirekladuna mahaki puthari makhong ado yamna thuna sakatli aduga huba aduda mahangna mahake mobangi flax ado kapsinduna sida wereko aina puthari bado haiduna yengduna leiringai matam aduda huba adugi asomlomdagi yamna kiraba mamit ado musin muna panglaba mamit ki mipan khudimak loina barabara patlaba yamna kiraba saktam ama mamit ahoba aduda khangyeng adumna ahoba aduda khangyeng nakpa aduda dinesh khangprek khangduna tung handuna tui aduga manak takpada leidiba setsing aduda mahangna nga tharubadadi loina mak prek teklei matamado dinesh na khalli bus asida leiba khudimak ase loina mak bhut ngaktani maramaduna ai mafam asida sodina siragadabani haiduna yamna hauna launa kaptaklei adubu mahak bus asigi manungdagi amuktang thokpa ngamjarabati mahak soidana mayum yoba ngamgani khaljaduna bus adugi thong adu tamna mahak yamna kanna chatanabati honari adumna mahakna bus adugi thong adugi manak tamna asum lakpa matamdati thong adugi mapandu maktada kanagumbi nupi ama masamado sanga jom thadaraga makhong aduna bus adugi makharomda yantharaga mako aduna bus adugi thongjin aduda nga tharaga yamna nungaitaba mawongda phamduna leiribado dinesh na he uri madu ubda dinesh thong aduda kumba sungamdri masidagi di dinesh na nang kanano aibu karigino sangwa halisbo adumna hairu baduda nupi ado mamaya do dinesh ta tamna onthori adumna onthorokpadadi nupi adugi satam adudi onthongna ki khraba satam ama wairamlei mamaina kan namati musin muna kathekli kibana loiraba satam amani aduga mamaina kan nama adudana yamna kiraba mawongda chabit lauraba amati kintharaba saru uraba maithongni mamit aduna ngona pangli flax mangal aduda amukke hena kiba haibado oire masidagi di dinesh na yamna kana lauraga bus aduki maninglomda amuk cheli matamadu da bus adugi maningda ahalado amuksu phamduna lu khuduna leiramli
ꯗꯤꯅꯦꯁ ꯇꯧꯐꯝ ꯈꯪꯗꯦ ꯃꯅꯤꯡ ꯃꯃꯥꯡ ꯆꯦꯟꯕ ꯌꯥꯕ ꯆꯦꯜꯂꯝꯂꯕꯒꯤ ꯇꯨꯡꯗ ꯊꯣꯡꯅꯥꯎ ꯐꯥꯠꯂꯝꯕꯒꯤ ꯑꯍꯣꯕꯁꯤꯡ ꯑꯗꯨꯗ ꯑꯣꯏꯅ ꯆꯣꯡꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯑꯍꯣꯕꯗ ꯃꯀꯣꯛ ꯂꯩꯊꯣꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯆꯣꯡꯊꯣꯔꯛꯏ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯊꯣꯡꯅꯥꯎꯗꯒꯤ ꯆꯣꯡꯊꯣꯔꯛꯂꯒ ꯃꯈꯥꯗ ꯍꯦꯛ ꯇꯥꯔꯛꯄꯗ ꯃꯈꯣꯡ ꯑꯗꯨ ꯂꯩꯊꯦꯛꯈ꯭ꯔꯤ꯫ ꯗꯤꯅꯦꯁ ꯂꯨ ꯀꯣꯛꯄꯗ ꯂꯦꯟ ꯇꯥꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯍꯥꯛ ꯇꯧꯐꯝ ꯂꯥꯛꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ꯫ ꯃꯈꯣꯡ ꯂꯩꯈꯥꯏꯈꯤꯕꯒꯤ ꯆꯩꯅꯥ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯑꯗꯨꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯍꯥꯛꯀꯤ ꯐ꯭ꯂꯥꯛꯁ ꯑꯗꯨꯁꯨ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯅ ꯀꯣꯏꯅ ꯀꯥꯞꯄꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯔꯤ꯫ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛꯇ ꯎꯈꯤꯕ ꯀꯣꯂꯤꯡ ꯀꯥꯔꯕ ꯄꯠꯂꯕ ꯕꯁ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯧꯈ꯭ꯔꯤ꯫ ꯃꯗꯨꯗ ꯗꯤꯅꯦꯁꯇꯤ ꯄꯨꯡꯉꯛ ꯉꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯒꯤ ꯊꯧꯈꯤꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯕꯁ ꯑꯗꯣ ꯀꯔꯤꯁꯨ ꯇꯧꯗꯕ ꯔꯪꯄꯪ ꯐꯖꯅ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯃꯗꯤ ꯃꯤꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯅ ꯇꯣꯡꯂꯤꯕ ꯕꯁ ꯑꯃꯒꯨꯝ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯗꯤꯅꯦꯁꯇꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ꯫ ꯗꯤꯅꯦꯁ ꯇꯧꯐꯝ ꯈꯪꯗꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯁ ꯑꯗꯣ ꯐꯅꯌꯥꯝ ꯁꯥꯡꯅ ꯊꯧꯗꯨꯅ ꯆꯠꯂꯨꯔꯕ ꯃꯇꯨꯡ ꯈꯥꯝꯈ꯭ꯔꯤ꯫ ꯗꯤꯅꯦꯁ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯈꯟꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯁꯨꯃꯛ ꯂꯩ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ "ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ ꯅꯪꯗꯤ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯗꯤꯅꯦꯁ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯇꯨꯡꯂꯣꯝꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ꯫ ꯗꯤꯅꯦꯁ "ꯀꯅꯥꯅꯣ? ꯑꯩꯕꯨ ꯂꯛꯅꯔꯤꯕ ꯀꯅꯥꯅꯣ? ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯀꯤꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ?" ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯃꯍꯥꯛꯅ ꯂꯥꯎꯔꯤꯕꯗꯣ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯕꯤꯔꯝꯗꯦ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯕꯁ ꯑꯃ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯂꯥꯏꯠ ꯊꯥꯜꯂꯛꯈꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯗꯤꯅꯦꯁꯅ ꯈꯜꯂꯤ, "ꯑꯦ, ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯕꯁ ꯑꯁꯦ ꯂꯥꯏꯠ ꯊꯥꯟꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯍꯧꯖꯤꯛꯇ ꯑꯁꯤꯕꯨ ꯊꯧꯈꯤꯕꯗꯥꯏꯅꯦ?" ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩ ꯕꯁ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯖꯤꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯊꯧꯖꯤꯜꯂꯛꯄ ꯑꯗꯨꯗ ꯗꯤꯅꯦꯁꯇꯣ ꯃꯃꯤꯠ ꯆꯩꯖꯦꯠ ꯑꯣꯏꯁꯤꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯕꯁꯨ ꯀꯔꯤꯃꯇꯗꯤ ꯃꯉꯣꯟꯗ ꯇꯧꯔꯛꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯃꯍꯥꯛ ꯃꯁꯥ ꯑꯗꯣ ꯀꯗꯥꯏꯗꯅꯣ ꯑꯃꯗ ꯂꯩꯔꯝꯂꯤ꯫ ꯉꯁꯥꯏ ꯃꯈꯩ ꯃꯍꯥꯛꯅ ꯂꯩꯔꯝꯃꯤꯕ ꯖꯒꯥ ꯑꯗꯨꯗꯤ ꯄꯨꯡꯑꯣꯟ ꯑꯣꯟꯅꯔꯝꯂꯤ꯫ ꯃꯁꯤꯗꯒꯤ ꯗꯤꯅꯦꯁꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕꯁꯦ ꯐꯨꯔꯥ ꯃꯈꯣꯡꯗꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯤ꯫ ꯗꯤꯅꯦꯁꯅ "ꯑꯦ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯂꯩꯔꯤꯕꯁꯤꯗꯤ ꯐꯨꯔꯥ ꯃꯈꯣꯡꯗꯅꯤꯗꯅ? ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕ ꯑꯗꯨꯗꯤ ꯐꯨꯔꯥꯁꯤꯒꯤ ꯑꯀꯣꯏꯕꯅꯤꯗꯅ?" ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯣ ꯀꯔꯥꯏ ꯆꯠꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯒꯥꯔꯤ ꯑꯗꯣ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯃꯗ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯍꯥꯛꯅ ꯎꯔꯤ꯫ ꯃꯁꯤꯗꯒꯤ ꯗꯤꯅꯦꯁꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗꯤ ꯂꯩꯈꯥꯏꯈꯤꯕꯅ ꯆꯠꯄꯗ ꯃꯉꯝ ꯁꯥꯟꯗ꯭ꯔꯤ꯫ ꯅꯥꯕꯅꯁꯨ ꯂꯣꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯁꯨ ꯂꯦꯞꯇꯅ ꯆꯨꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯗꯤꯅꯦꯁ ꯌꯥꯝꯅ ꯋꯥꯅ ꯅꯝꯐꯨꯗ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯤ꯫ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗꯒꯤꯗꯤ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯃꯌꯨꯝꯗ ꯆꯠꯈꯤꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯒꯥꯔꯤ ꯑꯗꯨꯁꯨ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯌꯥꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯊꯥꯎ ꯑꯗꯨꯁꯨ ꯀꯔꯤꯝꯇ ꯇꯧꯔꯝꯗꯦ꯫ ꯉꯁꯥꯏ ꯃꯈꯩ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯪꯎꯗ ꯎꯕ ꯑꯣꯏꯔꯝꯂꯤ꯫ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯗꯨꯅ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯕ ꯍꯧꯔꯛꯄꯗꯗꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯣꯡꯗꯨꯅ ꯌꯥꯎꯔꯛꯄꯒꯤ ꯃꯉꯣꯟꯗ ꯁꯥꯎꯝꯕ ꯑꯃ ꯐꯪꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯗꯤꯅꯦꯁꯅ "ꯀꯅꯥꯅꯣ ꯑꯃꯨꯛ ꯇꯨꯡꯗ ꯇꯣꯡꯂꯛꯂꯤꯕꯁꯤꯅ?" ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯃꯤꯠ ꯑꯗꯣ ꯀꯨꯠꯁꯤꯠ ꯀꯨꯠꯁꯜꯂꯒ ꯃꯨꯁꯤꯟ ꯃꯨꯅ ꯑꯃꯗꯤ ꯃꯁꯝ ꯑꯗꯣ ꯖ꯭ꯋꯥꯏ ꯖ꯭ꯋꯥꯏ ꯊꯥꯗꯔꯒ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯗꯤꯅꯦꯁꯀꯤ ꯃꯥꯏꯀꯩꯔꯣꯝꯗ ꯃꯃꯥꯏ ꯑꯗꯣ ꯂꯩꯁꯤꯜꯂꯒ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯗꯤꯅꯦꯁ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯃꯃꯥꯏ ꯆꯨꯝꯕ ꯉꯝꯗꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯇꯨꯁꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯨꯁꯟꯕ ꯑꯗꯨꯗ ꯃꯃꯥꯏꯅ ꯀꯣꯏꯂꯥ ꯑꯗꯨꯗ ꯈꯦꯠꯄꯗꯒꯤ ꯃꯃꯥꯏ ꯑꯗꯨꯁꯨ ꯈꯔꯗꯤ ꯁꯣꯛꯂꯤ꯫ ꯗꯤꯅꯦꯁ ꯃꯃꯥꯏꯒꯤ ꯑꯁꯣꯛꯄ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯡ ꯂꯩꯊꯦꯛꯈꯤꯕ ꯑꯗꯨꯁꯨ ꯈꯔ ꯍꯦꯟꯖꯜꯂꯕ꯭ꯔꯥ ꯀꯩꯅꯣ ꯆꯩꯅꯥ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯤꯅꯦꯁꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ "ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ꯫ ꯒꯥꯔꯤ ꯑꯗꯨꯗꯤ ꯁ꯭ꯇꯥꯔꯠꯇꯣ ꯉꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯗꯤꯅꯦꯁꯅ ꯆꯪꯁꯤꯜꯂꯒ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯑꯗꯣ ꯌꯥꯝꯅ ꯋꯥꯅ ꯃꯨꯊꯠꯂꯤ꯫ ꯒꯥꯔꯤ ꯑꯗꯨꯒꯤ ꯁ꯭ꯇꯥꯔꯠ ꯑꯗꯨꯅ ꯍꯦꯛ ꯃꯨꯠꯈꯤꯕꯗꯒꯤꯗꯤ ꯃꯐꯝ ꯑꯗꯣ ꯄꯨꯡꯆꯤꯛ ꯆꯤꯛꯈ꯭ꯔꯤ꯫ ꯗꯤꯅꯦꯁ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯕꯁꯤꯕꯨ ꯃꯈꯣꯏꯅ ꯊꯣꯛꯄ ꯇꯧꯖꯈ꯭ꯔꯁꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯍꯥꯛ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯇꯥꯔꯛꯂꯤꯕ ꯅꯣꯡ ꯑꯗꯨꯒꯤ ꯃꯔꯛ ꯑꯗꯨꯗ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯆꯕꯨꯛ ꯆꯕꯨꯛ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯗꯤꯅꯦꯁꯅ "ꯇꯧꯔꯣ, ꯅꯈꯣꯏꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯇꯧꯔꯣ꯫ ꯑꯩꯕꯨ ꯋꯥꯍꯜꯂꯒꯅꯨ, ꯑꯩꯕꯨ ꯋꯥꯍꯜꯂꯒꯅꯨ꯫
ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯊꯔꯛꯄꯒꯤ ꯁꯥꯎꯟ ꯐꯪꯏ꯫ ꯃꯇꯝ ꯑꯗꯨ ꯗꯤꯅꯦꯁꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯃꯊꯕꯥꯛ ꯑꯗꯨꯗ ꯌꯥꯝꯅ ꯀꯤꯔꯕ ꯃꯁꯝ ꯃꯅꯥ ꯏꯁꯥꯡ ꯁꯥꯡꯂꯕ ꯐꯟꯗꯣꯛꯇꯨꯅ ꯄꯥꯜꯂꯕ ꯁꯝꯂꯥꯡ ꯑꯗꯨꯒꯤ ꯃꯔꯛ ꯑꯗꯨꯗ ꯃꯃꯤꯠ ꯉꯛꯁꯪ ꯉꯥꯡꯂꯕ ꯃꯌꯥ ꯑꯗꯨꯁꯨ ꯏꯆꯧ ꯆꯧꯔꯕ ꯑꯗꯨꯒ ꯃꯃꯥꯏ ꯃꯨꯁꯤꯟ ꯃꯨꯔꯕ ꯁꯛꯇꯝ ꯑꯃ ꯃꯍꯥꯛꯀꯤ ꯃꯊꯕꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯗꯤꯅꯦꯁ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯂꯥꯎꯔꯝꯗꯅ ꯃꯃꯤꯠ ꯑꯗꯣ ꯌꯥꯝꯅ ꯂꯥꯎꯅ ꯄꯥꯡꯊꯣꯛꯂꯒ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯎꯏꯁꯤꯟꯈꯤ꯫ ꯑꯗꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯗꯤꯅꯦꯁꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯗꯤꯅꯦꯁ ꯃꯍꯥꯛꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯂꯣꯏꯅꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯇꯧꯍꯜꯂꯤꯕꯅꯤ, ꯑꯁꯦꯡꯕ ꯑꯃꯠꯇ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯈꯟꯖꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯀꯅꯥꯅꯣ, ꯅꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯐꯥꯎꯕ ꯀꯣꯏꯂꯥꯎ ꯂꯥꯎꯏ꯫ ꯃꯇꯝ ꯑꯗꯨꯗ ꯗꯤꯅꯦꯁꯀꯤ ꯃꯃꯥ ꯂꯩꯍꯥꯎꯅ ꯌꯥꯝꯅ ꯀꯞꯇꯨꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ, ꯏꯆꯥꯗꯤ ꯃꯥꯡꯖꯔꯦꯗꯅ ꯍꯥꯏꯗꯨꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯄꯤ꯫ ꯑꯗꯨꯝꯅ ꯃꯃꯥ ꯃꯆꯥꯅ ꯇꯧꯕ ꯑꯗꯨꯗ ꯗꯣꯛꯇꯔꯁꯤꯡꯁꯨ ꯇꯥꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯋꯥꯈꯜ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨ ꯗꯤꯅꯦꯁꯅ ꯀꯔꯤꯒꯤ ꯋꯥꯈꯜ ꯂꯥꯛꯄ, ꯅꯣꯏꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ, ꯅꯣꯏꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯤꯅꯦꯁ ꯑꯗꯨꯕꯨ ꯂꯥꯌꯦꯡꯂꯤꯕ ꯗꯣꯛꯇꯔ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯗꯤꯅꯦꯁ ꯅꯪ ꯋꯥꯈꯜ ꯑꯃꯨꯛ ꯇꯥꯎ, ꯅꯪꯁꯦ ꯐꯨꯔꯥ ꯃꯈꯣꯡ ꯑꯃꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯝꯕꯗꯒꯤ ꯑꯌꯨꯛꯇ ꯋꯥꯀꯤꯡ ꯆꯠꯄ ꯀꯥꯡꯕꯨ ꯈꯔ ꯊꯦꯡꯅꯔꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯄꯨꯈꯠꯂꯛꯂꯤꯕꯅꯤ꯫ ꯅꯪꯕꯨ ꯉꯔꯥꯡ ꯀꯌꯥꯝ ꯊꯛꯆꯤꯜꯂꯨꯒꯦ? ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨ ꯗꯤꯅꯦꯁꯅ ꯀꯩꯅꯣ ꯗꯣꯛꯇꯔꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ, ꯑꯩꯗꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯌꯨ ꯊꯛꯇ꯭ꯔꯤ꯫ ꯑꯩꯉꯣꯟꯗ ꯉꯔꯥꯡ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯉꯔꯥꯡ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤꯅꯤ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯄꯥꯎ ꯇꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯑꯗꯨꯅ ꯗꯤꯅꯦꯁꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯀꯔꯤꯃꯠꯇ ꯊꯥꯖꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯗꯤꯅꯦꯁꯇ ꯍꯦꯂꯨꯁꯤꯅꯦꯁꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯔꯤ, ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯅꯥꯕ ꯑꯃ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯅ ꯂꯥꯟꯅꯅ ꯄꯥꯎ ꯄꯤꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯗꯤꯅꯦꯁꯇꯣ ꯃꯥꯅ ꯍꯥꯏꯕ ꯊꯥꯖꯕꯤꯗꯦ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯑꯗꯨꯒ ꯗꯣꯛꯇꯔ ꯑꯗꯨꯗ ꯅꯪꯁꯨ ꯊꯥꯖꯗ꯭ꯔꯕꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯆꯠꯂꯒ ꯌꯦꯡꯉꯨ, ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯍꯥꯏꯈꯤ꯫ ꯃꯇꯝꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯑꯣ ꯐꯔꯦꯁꯦ ꯐꯔꯦꯁꯦ, ꯑꯉꯥꯎꯕꯁꯤꯗꯤ ꯌꯥꯔꯦ ꯌꯥꯔꯦ, ꯅꯈꯣꯏ ꯐꯖꯅ ꯃꯉꯣꯟꯗ ꯇ꯭ꯔꯤꯠꯃꯦꯟ ꯄꯤꯔꯣ, ꯃꯈꯣꯡ ꯁꯣꯛꯏꯕꯗꯣ ꯐꯖꯅ ꯌꯦꯡꯉꯨ, ꯑꯗꯨꯒ ꯅꯈꯣꯏꯁꯨ ꯉꯁꯤꯃꯛ ꯗꯤꯆꯥꯔꯖ ꯇꯧꯒꯦ ꯍꯥꯏꯕꯁꯨ ꯌꯥꯅꯤ, ꯑꯗꯨꯒ ꯅꯈꯣꯡ ꯑꯅꯥꯕꯁꯦ ꯆꯦꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯍꯞꯇꯥ ꯑꯃ ꯂꯩꯔꯒ ꯀꯨꯝꯒꯦ ꯍꯥꯏꯔꯕꯁꯨ ꯌꯥꯔꯅꯤꯀꯣ꯫ ꯑꯗꯨꯝꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯗꯤꯅꯦꯁꯇ ꯀꯔꯦꯝꯅꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯊꯣꯛꯈꯤ꯫ ꯗꯤꯅꯦꯁ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯑꯣꯡ ꯑꯗꯣ ꯈꯪꯂꯤꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯗꯤꯅꯦꯁꯇꯣ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯕ ꯇꯜꯂꯤ, ꯑꯗꯨꯅ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯖꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕ ꯂꯩꯊꯣꯛꯂꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯗꯤꯅꯦꯁꯀꯤ ꯃꯃꯥ ꯂꯩꯍꯥꯎꯅ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯑꯃꯥꯏꯕ ꯑꯃꯕꯨ ꯀꯧꯗꯨꯅ ꯗꯤꯅꯦꯁꯄꯨ ꯌꯦꯡꯍꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯆꯨꯝꯃꯤꯍꯩ, ꯏꯕꯨꯡꯉꯣ ꯗꯤꯅꯦꯁꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯐꯨꯔꯥ ꯃꯈꯣꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯏꯕꯨꯡꯉꯣꯁꯤ ꯉꯔꯥꯡ ꯑꯍꯤꯡꯗꯤ ꯌꯥꯝꯅ ꯂꯛꯅꯈ꯭ꯔꯦꯗꯅ, ꯃꯅꯤꯡ ꯃꯃꯥꯡ ꯀꯣꯏꯆꯦꯟ ꯆꯦꯜꯍꯟꯈ꯭ꯔꯦꯗꯅ, ꯋꯥꯃꯟꯗꯅ ꯏꯕꯨꯡꯉꯣꯁꯤꯁꯨ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯍꯥꯎꯅ ꯑꯗꯣ ꯑꯣꯖꯥ ꯃꯥꯏꯕ, ꯀꯔꯤꯅꯣꯕ ꯃꯗꯨꯒꯤ ꯐꯨꯔꯥ ꯃꯈꯣꯡꯗꯨꯅ ꯑꯁꯨꯝꯅ ꯃꯤꯁꯤꯡꯁꯤ ꯍꯦꯛ ꯍꯦꯛ ꯉꯥꯎꯍꯜꯂꯤꯕꯁꯤꯕꯣ? ꯑꯤꯕꯦꯝꯃ, ꯃꯐꯝ ꯑꯗꯨꯗ ꯉꯍꯥꯟꯋꯥꯏ ꯂꯨꯍꯣꯡꯕ ꯆꯠꯄ ꯃꯇꯝꯗ ꯂꯨꯍꯣꯡꯕ ꯆꯠꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯇꯣꯡꯂꯛꯄ ꯕꯁ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯕꯁ ꯑꯗꯨꯗ ꯇꯣꯡꯂꯛꯄ ꯃꯤ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯁꯤꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯝꯃꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯊꯥꯏꯅꯉꯩꯒꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯃꯐꯝ ꯑꯗꯨ ꯃꯤ ꯀꯌꯥ ꯃꯉꯛ ꯀꯛꯇꯨꯅ ꯑꯃꯗꯤ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤꯕꯒꯤ ꯌꯥꯝꯅ ꯇꯝꯃꯗꯨꯅ ꯂꯩꯕꯒ ꯃꯐꯝ ꯑꯗꯨꯗ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯆꯤꯜꯂꯒ ꯃꯤ ꯃꯌꯥꯝ ꯑꯃ ꯁꯤꯈꯤꯕꯒ ꯃꯐꯝ ꯑꯗꯨ ꯍꯥꯟꯅ ꯂꯩꯔꯝꯕꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯝꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯗꯤ ꯀꯌꯥ ꯁꯣꯛꯇ꯭ꯔꯕꯁꯨ ꯑꯁꯨꯝꯅ ꯑꯋꯥ ꯑꯅꯥꯗꯤ ꯈꯔ ꯈꯔ ꯑꯗꯨꯝ ꯄꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯍꯥꯎ ꯑꯃꯗꯤ ꯗꯤꯅꯦꯁꯇ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯗꯤꯅꯦꯁꯅ ꯈꯜꯂꯤ, ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯅꯠꯇꯕꯁꯨ ꯃꯤ ꯃꯌꯥꯝ ꯑꯃꯗ ꯇꯧꯈ꯭ꯔꯕ ꯖꯥꯠꯅꯤꯅꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕꯗꯨꯗ ꯍꯪꯉꯤ, ꯏꯄꯨ ꯑꯃꯥꯏꯕ, ꯉꯍꯥꯟ ꯃꯈꯩ ꯑꯩꯅ ꯆꯠꯄꯗꯗꯤ ꯀꯔꯤꯝꯇ ꯇꯧꯔꯛꯇꯦ, ꯑꯗꯨꯒ ꯉꯔꯥꯡꯗꯤ ꯇꯧꯔꯛꯂꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯏꯕꯨꯡꯉꯣ, ꯃꯁꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯂꯥꯏꯁꯤꯡꯕꯨ ꯀꯔꯦꯝ ꯀꯊꯥꯏꯅꯔꯨꯔꯕ ꯑꯃꯗꯤ ꯃꯗꯨꯒꯤ ꯃꯔꯝꯗ ꯋꯥ ꯇꯝꯂꯨꯕꯗ
ꯊꯋꯥꯏ ꯋꯥꯑꯣꯏꯅ ꯇꯥꯔꯨꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯤꯁꯛ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯄꯗ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯈꯪꯍꯜꯂꯛꯀꯅꯤ ꯑꯗꯨꯅꯅꯤ ꯅꯪꯅꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯂꯥꯏꯁꯤꯡꯕꯨ ꯈꯔ ꯀꯔꯦꯝ ꯀꯊꯥꯏꯅꯔꯝꯒꯅꯤ ꯑꯗꯨꯅ ꯅꯉꯣꯟꯗ ꯈꯔ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯔꯛꯄꯅꯤꯀꯣ ꯃꯇꯨꯡꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯔꯦꯝ ꯀꯊꯥꯏꯅꯔꯨꯅꯨ ꯑꯃꯥꯡ ꯑꯁꯣꯏ ꯇꯧꯁꯤꯜꯂꯨꯅꯨꯀꯣ ꯍꯣꯏ ꯆꯨꯝꯃꯤ ꯑꯣꯖꯥ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯂꯥꯏꯁꯤꯡꯕꯨ ꯈꯔ ꯀꯔꯦꯝꯅꯔꯨꯔ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯑꯗꯨꯅꯁꯨ ꯀꯔꯦꯝꯅꯍꯧꯕꯅꯤ ꯑꯣ ꯑꯗꯨꯗꯤ ꯃꯥꯁꯨ ꯁꯣꯏꯗ꯭ꯔꯦ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄꯗ ꯀꯩꯅꯣꯝꯗꯤ ꯁꯣꯏꯗꯅ ꯇꯧꯔꯒꯅꯤ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗ ꯗꯤꯅꯦꯁꯅ ꯈꯜꯂꯤ ꯃꯗꯨꯒꯤ ꯗꯣꯛꯇꯔꯗꯣ ꯃꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯍꯜꯂꯒ ꯑꯩꯅ ꯇꯥꯔꯤꯕ ꯑꯋꯥꯕꯁꯦ ꯇꯥꯍꯟꯒꯦ ꯈꯪꯒꯅꯤ ꯑꯗꯨꯝꯅ ꯈꯪꯗꯨꯅ ꯂꯩꯔꯤꯉꯩ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯗꯤꯅꯦꯁ ꯀꯔꯤ ꯈꯜꯂꯤꯕꯅꯣꯅꯦ ꯁꯦ ꯂꯥꯏ ꯈꯣꯏꯔꯝꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯔꯛꯂꯔꯣꯏꯗ ꯅꯪꯒꯤ ꯑꯅꯥꯕꯗꯨꯁꯨ ꯌꯥꯝꯅ ꯊꯨꯅ ꯐꯒꯠꯂꯛꯀꯅꯤꯀꯣ ꯐꯔꯦ ꯏꯕꯦꯝꯃ ꯂꯩꯍꯥꯎ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯩꯍꯥꯎꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯇꯔꯦꯠ ꯁꯦꯟꯖꯥ ꯈꯔ ꯀꯠꯂꯕ ꯃꯇꯨꯡ ꯑꯃꯥꯏꯕꯗꯣ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥ ꯃꯈꯥꯏꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯤ ꯗꯤꯅꯦꯁꯁꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯡ ꯑꯗꯨꯁꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ ꯐꯖꯅ ꯆꯠꯄ ꯉꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯗꯤꯅꯦꯁꯅ ꯃꯍꯥꯛꯅ ꯂꯤꯖꯕ ꯋꯥꯔꯤꯁꯤꯡꯗ ꯊꯥꯖꯈꯤꯗꯕ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯃꯇꯝꯗ ꯗꯣꯛꯇꯔꯅ ꯗꯤꯅꯦꯁ ꯁꯥꯍꯦꯕ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯑꯩꯒꯤ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯣ ꯗꯣꯛꯇꯔ ꯑꯩꯒꯤ ꯑꯅꯥꯕꯗꯨ ꯄꯨꯡꯐ ꯐꯔꯕ꯭ꯔꯥꯅ ꯍꯪꯖꯒꯦꯅ ꯂꯥꯛꯆꯔꯤꯕꯅꯤ ꯍꯤꯗꯥꯛꯁꯤꯕꯨ ꯃꯈꯥ ꯆꯠꯅ ꯁꯨꯝ ꯆꯥꯈꯤꯗ꯭ꯔꯣ ꯀꯔꯥꯏ ꯌꯦꯡꯒꯦ ꯁꯤ ꯅꯥꯕꯤꯔꯤꯕ꯭ꯔꯅꯦ ꯍꯣꯏ ꯀꯩꯝꯇꯕꯨꯗꯤ ꯅꯥꯖꯗ꯭ꯔꯦ ꯑꯗꯨꯗꯤ ꯐꯔꯦ ꯀꯩꯅꯣ ꯗꯣꯛꯇꯔ ꯁꯪꯗ ꯂꯥꯛꯂꯕꯁꯨ ꯑꯗꯨꯝ ꯌꯥꯕꯗꯨꯕꯨ ꯗꯣꯛꯇꯔꯒ ꯋꯥꯐꯝ ꯈꯔ ꯁꯨꯝ ꯍꯥꯏꯅꯤꯡꯗꯅ ꯂꯥꯛꯆꯕꯅꯤꯗ ꯑꯅꯥꯕꯁꯨ ꯌꯦꯡꯊꯣꯛꯀꯦꯗꯅ ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣꯅꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤꯗ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯟꯗꯦꯗ ꯁꯨꯝꯗꯧꯕꯅꯤ ꯉꯍꯥꯟꯒꯤ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗ ꯑꯩꯁꯤ ꯑꯃꯥꯏꯕ ꯑꯃ ꯌꯦꯡꯖꯕꯅꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯕꯗ ꯐꯨꯔꯥ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯥꯏ ꯈꯔ ꯂꯩ ꯍꯥꯏ ꯑꯗꯨꯅ ꯇꯧꯍꯟꯕꯅꯤ ꯍꯥꯏ ꯗꯥꯛꯇꯔ ꯌꯦꯡꯗ꯭ꯔꯕꯁꯨ ꯑꯃꯥꯏꯕ ꯌꯦꯡꯂꯝꯂꯕꯗꯤ ꯐꯒꯅꯦꯗꯅ ꯍꯥꯏꯔꯛꯄ ꯍꯦꯔ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯥꯏꯕꯅꯕꯨ ꯑꯆꯨꯝꯕ ꯉꯥꯡꯉꯦꯔꯣ ꯃꯣꯏꯒꯤꯗꯤ ꯄꯩꯁꯥ ꯐꯪꯅꯕ ꯄꯪꯍꯥꯏ ꯍꯥꯏꯖꯟꯕꯗꯅꯤ ꯐꯨꯔꯥ ꯃꯈꯣꯡꯗ ꯂꯥꯏ ꯂꯩꯌꯦꯒꯨꯝꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯕꯨꯠ ꯊꯣꯛꯑꯦꯒꯨꯝꯕ ꯍꯩꯕꯤ ꯃꯈꯣꯡꯗꯅ ꯍꯦꯂꯣꯏ ꯂꯩꯌꯦꯒꯨꯝꯕ ꯑꯃꯥꯏꯕꯒꯤ ꯋꯥꯕꯨ ꯋꯥ ꯑꯣꯏꯅ ꯂꯧꯔꯗꯅ ꯑꯗꯨ ꯗꯣꯛꯇꯔꯁꯨ ꯊꯥꯖꯕꯤꯗ꯭ꯔꯒꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯑꯃꯨꯛꯇꯪ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯄꯤꯌꯨꯗꯅ ꯃꯗꯨꯒꯤ ꯀꯥꯟꯅꯕꯅ ꯀꯔꯤꯅꯣ ꯑꯗꯨ ꯌꯦꯡꯂꯨꯔꯒ ꯑꯩꯒꯤ ꯀꯥꯟꯅꯕꯁꯤꯅ ꯀꯔꯤꯅೋ ꯗꯣꯛꯇꯔ ꯃꯗꯨ ꯈꯪꯗꯣꯛꯂꯕꯗꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤ ꯂꯥꯏ ꯍꯥꯏꯕꯁꯦ ꯂꯩ ꯅꯠꯇ꯭ꯔꯒ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯈꯪꯉꯦꯗꯅ ꯏꯕꯨꯡꯉꯣ ꯃꯗꯨ ꯀꯥꯟꯗ ꯋꯥꯅꯤꯗ ꯑꯩꯒꯤ ꯊꯕꯛ ꯈꯨꯆꯤꯜ ꯑꯁꯤꯗ ꯐꯔꯦ ꯏꯕꯨꯡꯉꯣꯁꯨ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯀꯔꯤꯝꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯆꯠꯅꯅꯕ ꯇꯧꯔꯣ ꯍꯣꯏ ꯐꯔꯦ ꯗꯣꯛꯇꯔ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯦ ꯑꯁꯨꯝꯅ ꯗꯤꯅꯦꯁꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯗꯤꯅꯦꯁꯇꯣ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤ ꯃꯇꯝꯗꯨꯗ ꯗꯥꯛꯇꯔꯅ ꯈꯜꯂꯤ ꯑꯩꯕꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯂꯥꯏ ꯊꯣꯛꯏ ꯊꯣꯛꯇꯤꯗꯨ ꯆꯦꯛ ꯇꯧꯔꯨꯁꯨ ꯀꯥꯏꯅ ꯑꯁꯨꯝꯅ ꯈꯪꯗꯨꯅ ꯗꯣꯛꯇꯔꯗꯣ ꯂꯩꯍꯧꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯕꯗ ꯗꯤꯅꯦꯁꯅ ꯗꯣꯛꯇꯔ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯕꯥꯔꯗꯦ ꯑꯃ ꯌꯥꯎꯃꯤꯟꯅꯅꯕ ꯂꯥꯛꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯕꯥꯔꯇꯣꯟ ꯅꯝꯗꯨꯅ ꯇꯧꯁꯜꯂꯤ ꯗꯣꯛꯇꯔ ꯑꯗꯨꯅꯗꯤ ꯁꯛ ꯀꯌꯥ ꯊꯣꯏꯅ ꯈꯪꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯂꯥꯛꯄ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯌꯥꯗꯦ ꯑꯗꯨꯕꯨ ꯗꯤꯅꯦꯁꯅ ꯅꯝꯗꯨꯅ ꯂꯥꯛꯍꯜꯂꯤ ꯗꯣꯛꯇꯔꯅ ꯂꯥꯛꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯐꯨꯔꯥꯗꯣ ꯐꯥꯎꯒꯗꯧꯔꯤꯕꯅꯤ ꯃꯔꯝꯗꯤ ꯗꯤꯅꯦꯁꯅ ꯗꯣꯛꯇꯔ ꯑꯗꯨꯕꯨ ꯑꯊꯦꯡꯕꯗ ꯅꯝꯗꯨꯅ ꯊꯥꯈꯤ ꯑꯗꯨꯒ ꯃꯉꯣꯟꯗꯁꯨ ꯗꯤꯅꯦꯁ ꯃꯁꯥꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯍꯛꯊꯦꯡꯅꯅ ꯈꯪꯍꯟꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯑꯇꯝꯅꯅ ꯗꯣꯛꯇꯔ ꯑꯗꯨꯕꯨ ꯂꯥꯛꯄꯤꯅꯅꯕ ꯍꯥꯏꯔꯤꯕꯅꯤ ꯇꯁꯦꯡꯕꯒꯤꯗꯤ ꯃꯍꯥꯛꯀꯤ ꯕꯥꯔꯗꯦꯗꯤ ꯐꯅ ꯌꯥꯝꯅ ꯋꯥꯠꯂꯤꯕꯅꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯗꯤꯅꯦꯁꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯕꯗꯒꯤ ꯗꯣꯛꯇꯔ ꯑꯗꯨꯁꯨ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯐꯨꯔꯥ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯣ ꯐꯥꯎꯒꯗꯧꯔꯤꯕꯅꯤ ꯗꯣꯛꯇꯔꯗꯤ ꯐꯨꯔꯥ ꯑꯗꯨꯒꯤ ꯃꯈꯣꯡꯒꯤ ꯂꯝꯕꯤ ꯑꯗꯣ ꯃꯍꯥꯛꯇꯤ ꯈꯪꯖꯕ ꯅꯠꯇꯦ ꯃꯍꯥꯛꯅ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯗꯤꯅꯦꯁ ꯍꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯗꯤꯅꯦꯁ ꯍꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯌా ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯊꯛꯄ ꯆꯥꯕ ꯇꯧꯗꯨꯅ ꯂꯥꯡꯕ ꯌꯥꯕ ꯂꯥꯡꯉꯤ ꯃꯇꯝꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯂꯤ 11 ꯇꯥꯁꯜꯂꯛꯂꯤ ꯃꯇꯝꯗ ꯗꯣꯛꯇꯔꯅ ꯐꯔꯦ ꯗꯤꯅꯦꯁ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯗꯤꯅꯦꯁꯇ ꯀꯥꯏꯅ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯃꯍꯥꯛ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯏ ꯗꯤꯅꯦꯁꯅ ꯈꯜꯂꯤ ꯈꯪꯒꯅꯤꯗꯅ ꯉꯁꯤꯗꯤ ꯅꯪ ꯑꯁꯨꯝꯅ ꯗꯤꯅꯦꯁꯇꯣ ꯌꯥꯝꯅ ꯁꯥꯎꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯁꯤꯗꯒꯤꯗꯤ ꯗꯣꯛꯇꯔꯗꯣ ꯃꯌꯨꯝ ꯌꯧꯅꯕ ꯌꯥꯝꯅ ꯌꯥꯡꯅ ꯒꯥꯔꯤ ꯑꯗꯣ ꯊꯧꯔꯛꯏ ꯃꯍꯥꯛꯅ ꯑꯁꯨꯝ ꯊꯧꯔꯛꯄ ꯃꯇꯝꯗ ꯐꯨꯔꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ
ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯣꯡꯂꯤꯕ ꯀꯥꯔ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯛꯄꯒꯤ ꯃꯈꯣꯜ ꯗꯣꯛꯇꯔ ꯑꯗꯨꯅ ꯇꯥꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯅꯣꯅꯦ ꯋꯥ ꯉꯥꯡꯂꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯋꯥꯈꯜ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯏꯁꯩ ꯑꯃ ꯊꯥꯗꯨꯅ ꯑꯁꯨꯃꯛ ꯒꯥꯔꯤ ꯑꯗꯣ ꯊꯧꯗꯨꯅ ꯆꯠꯂꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯏꯁꯩ ꯊꯥꯔꯒ ꯃꯃꯥꯏ ꯅꯣꯡꯈꯠꯂꯛꯄꯗ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯣ ꯗꯣꯛꯇꯔ ꯑꯗꯨꯅ ꯊꯦꯡꯅꯔꯤ꯫ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯗꯨ ꯕ꯭ꯔꯦꯛ ꯐꯥꯕ ꯅꯪꯍꯧꯗꯕꯗꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯗꯠꯈ꯭ꯔꯤ꯫ ꯑꯗꯨꯝꯅ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯈꯤꯕꯗꯒꯤꯗꯤ ꯒꯥꯔꯤ ꯑꯗꯣ ꯃꯐꯝ ꯑꯗꯨꯃꯛꯇꯨꯗ ꯖꯞ ꯂꯥꯎꯅ ꯈꯥꯝꯃꯤ꯫ ꯗꯣꯛꯇꯔꯗꯣ ꯌꯥꯝꯅ ꯏꯄꯥ ꯄꯥꯈꯠꯅ ꯒꯥꯔꯤꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯂꯒ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯍꯥꯛꯅ ꯊꯣꯝꯈꯤꯕꯗꯣ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯥꯍꯦꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯄꯥꯛꯊꯗꯨꯅ ꯃꯈꯥꯗ ꯆꯞꯇꯨꯅ ꯂꯩꯈ꯭ꯔꯕ ꯖꯥꯠꯂ ꯈꯜꯂꯗꯨꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯄꯥꯛꯊꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯃꯃꯤꯠ ꯏꯔꯪ ꯂꯪꯂꯕ ꯃꯁꯝ ꯏꯐꯥ ꯐꯥꯔꯕ ꯃꯨꯁꯤꯟ ꯃꯨꯔꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯗꯣꯛꯇꯔꯒꯤ ꯃꯃꯥꯏ ꯃꯄꯥ ꯆꯞ ꯆꯥꯅꯅ ꯌꯦꯡꯗꯨꯅ ꯆꯦꯞꯊꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯗꯣꯛꯇꯔꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯇꯨꯡ ꯍꯟꯗꯨꯅ ꯆꯣꯡꯊꯣꯛꯏ꯫ ꯑꯗꯨꯅ ꯆꯣꯡꯊꯣꯛꯄꯗ ꯃꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯂꯨꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯣꯟꯈꯠꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯂꯕ ꯅꯨꯄꯥ ꯑꯃ ꯃꯉꯣꯟꯗ ꯌꯦꯡꯗꯗꯨꯅ ꯃꯃꯤꯠ ꯑꯗꯣ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯄꯥꯡꯂꯒ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯗꯣꯛꯇꯔꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯅꯅꯕꯒꯤꯗꯃꯛ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯥꯈꯠꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯃꯍꯥꯛꯀꯤ ꯐꯝꯐꯝ ꯑꯗꯨꯗ ꯃꯃꯥꯏ ꯄꯨꯡꯀꯥ ꯀꯥꯊꯦꯛꯂꯕ, ꯃꯃꯥꯏ ꯑꯗꯨꯁꯨ ꯃꯆꯦꯠ ꯃꯆꯦꯠ ꯃꯤꯡꯁꯦꯜꯅ ꯌꯨꯡꯂꯕ ꯑꯗꯨꯒꯨꯝꯂꯕ ꯁꯛꯇꯝ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗꯒꯤ ꯗꯣꯛꯇꯔꯗꯣ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯂꯥꯎꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯆꯦꯜꯂꯛꯄꯗ ꯃꯍꯥꯛꯅ ꯆꯦꯜꯂꯤꯕꯗꯣ ꯐꯨꯔꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯦꯟꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝꯗ ꯗꯣꯛꯇꯔꯅ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯇꯥꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯌꯥꯝꯅ ꯀꯤꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗꯒꯤ ꯗꯣꯛꯇꯔ, ꯗꯣꯛꯇꯔ, ꯅꯪꯕꯨ ꯌꯥꯝꯅ ꯀꯤꯔꯕ꯭ꯔꯥꯅꯦ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯗꯣꯛꯇꯔꯅ ꯑꯣ ꯗꯤꯅꯦꯁ, ꯄꯨꯝꯅꯃꯛꯁꯤ ꯅꯪꯅ ꯇꯧꯔꯤꯕꯣꯏꯔꯦ꯫ ꯍꯥ, ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯃꯟ ꯈꯨꯝꯃꯤꯕ ꯅꯠꯇ꯭ꯔꯣ? ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯂꯩꯊꯣꯔꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯗꯨꯗꯤ ꯗꯤꯅꯦꯁ ꯑꯣꯏꯔꯝꯗ꯭ꯔꯤ, ꯃꯀꯣꯛ ꯆꯥꯎꯗꯕ ꯅꯤꯄꯥ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗꯒꯤ ꯗꯣꯛꯇꯔꯗꯣ ꯃꯤꯍꯨꯟ ꯆꯤꯈꯠꯈꯤꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯋꯥꯟꯊꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯗꯤ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯤꯅꯦꯁꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯗꯤꯅꯦꯁꯅ ꯗꯣꯛꯇꯔ ꯀꯩꯗꯧꯕꯤꯔꯒꯦ? ꯉꯔꯥꯡ ꯐꯨꯔꯥ ꯃꯈꯣꯡꯗ ꯗꯣꯛꯇꯔꯁꯦ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯗꯣꯛꯇꯔꯕꯨ ꯀꯌꯥꯝ ꯊꯧꯔꯕꯒꯦ? ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯗꯣꯛꯇꯔꯅ ꯚꯥꯞ ꯇꯥꯔꯤ꯫ ꯗꯤꯅꯦꯁꯇ ꯗꯤꯅꯦꯁ, ꯑꯩ ꯅꯪꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯊꯥꯖꯔꯤ꯫ ꯑꯩ ꯏꯁꯥꯃꯛꯅ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯊꯦꯡꯅꯔꯕꯅꯤ꯫ ꯑꯩ ꯅꯪꯅ ꯍꯥꯏꯕꯗꯨ ꯊꯥꯖꯔꯦꯀꯣ꯫ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯈꯤ꯫ ꯗꯤꯅꯦꯁꯅ ꯑꯗꯨꯅꯤ ꯗꯣꯛꯇꯔ, ꯇꯤꯟꯈꯦꯠ ꯂꯥꯏꯈꯦꯠꯄꯁꯦ ꯄꯥꯡꯉꯗꯤ ꯐꯠꯇꯕꯅꯤ꯫ ꯑꯩꯅ ꯊꯦꯡꯅꯔꯛꯄꯒꯤ ꯗꯣꯛꯇꯔꯗ ꯍꯥꯏꯔꯤꯕꯅꯤ꯫ ꯐꯔꯦ ꯗꯣꯛꯇꯔ, ꯗꯣꯛꯇꯔꯁꯨ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ, ꯑꯗꯨꯅ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯖꯔꯒꯦ꯫ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯗꯤꯅꯦꯁ ꯅꯣꯛꯇꯨꯅ ꯃꯌꯨꯝ ꯂꯣꯝꯗ ꯍꯟꯈꯤ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯈꯟꯖꯍꯧꯏ, ꯑꯣ ꯇꯁꯦꯡꯅꯃꯛꯀꯤ ꯂꯥꯏꯁꯦ ꯂꯩꯗꯤ ꯂꯩꯕꯖꯥꯠꯅꯤ꯫ ꯑꯁꯣꯝꯅ ꯈꯟꯗꯨꯅ ꯗꯣꯛꯇꯔꯗꯨꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯩꯍꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯗꯤꯅꯦꯁꯇꯣ ꯑꯃꯨꯛ ꯍꯟꯅ ꯂꯝꯕꯤ ꯑꯗꯨꯗ ꯑꯃꯝ ꯑꯊꯦꯡꯗ ꯆꯠꯇ꯭ꯔꯤ꯫ ꯆꯠꯄ ꯇꯥꯔꯕꯁꯨ ꯃꯤ ꯈꯣꯝ ꯈꯣꯝꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯑꯃꯝ ꯑꯊꯦꯡꯗ ꯆꯠꯀꯗꯕ ꯑꯣꯏꯔꯒꯗꯤ ꯃꯍꯥꯛꯅ ꯈꯔ ꯀꯣꯏꯊꯣꯛꯏ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯑꯣꯏꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯃꯍꯥꯛ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯩ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯤꯕꯦꯛ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫